ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯂꯣꯖꯤꯛꯇꯦꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯍꯦꯂꯤꯃꯩꯁꯅꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯑꯃꯗꯤ ꯃꯩꯇꯩ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯡꯂꯕ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛꯈꯛꯇꯃꯛ ꯂꯥꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠ ꯑꯁꯤꯅ ꯂꯥꯛꯄꯒ ꯏꯔꯣꯏꯅꯅ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯣꯏꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯆꯥꯛꯀꯧꯕꯒꯤ ꯌꯥꯏꯐ ꯃꯪꯒꯣꯜ ꯄꯤꯖꯔꯤ꯫ ꯊꯕꯥꯇꯣꯟ ꯀꯧꯕꯤ ꯅꯨꯆꯥ ꯑꯁꯤ ꯃꯃꯥ ꯄꯣꯛꯇꯕꯤꯅ ꯌꯣꯛꯄꯅꯤ꯫ ꯃꯅꯤꯡꯇꯝꯅ ꯅꯣꯛꯄ ꯐꯪꯖꯗ ꯆꯥꯕ ꯃꯆꯦꯠ ꯇꯧꯗꯨꯅ ꯁꯨꯕ ꯅꯣꯝꯕꯅ ꯃꯁꯔꯨꯛ ꯑꯣꯏꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯖꯔꯛꯄꯅꯤ꯫ ꯊꯕꯥꯇꯣꯟ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯂꯩꯁꯥꯕꯤ ꯍꯥꯏꯕꯗꯨ ꯃꯄꯨꯡ ꯐꯥꯔꯦ꯫ ꯃꯃꯥꯇꯣꯟꯒꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯩ꯫ ꯃꯈꯣꯏꯕꯨ ꯃꯥꯅ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯧꯄꯥꯅꯤ ꯃꯅꯥꯎꯅꯤ ꯍꯥꯏꯅ ꯈꯟꯖꯩ꯫ ꯊꯕꯥꯇꯣꯟ ꯉꯁꯤ ꯀꯧꯕ ꯅꯣꯡꯖꯥꯗ ꯃꯇꯥ ꯏꯕꯦꯝꯃ ꯇꯃꯨꯒ ꯊꯕꯛ ꯑꯃꯒꯤꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯝꯃꯤ꯫ ꯇꯃꯨꯅ ꯍꯥꯏ, "ꯏꯇꯥ, ꯍꯜꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ?" ꯃꯃꯥꯒꯤ ꯃꯄꯥꯝ ꯑꯗꯨꯗ ꯆꯠꯃꯤꯟꯅꯕꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏ, "ꯏꯇꯥ, ꯍꯜꯂꯁꯤ꯫ ꯌꯨꯝ ꯌꯧꯕꯗ ꯁꯣꯏꯗꯅ ꯅꯨꯃꯤꯠ ꯇꯥꯈ꯭ꯔꯅꯤ." "ꯍꯣꯏ ꯍꯣꯏ, ꯍꯜꯂꯁꯤ꯫ ꯑꯗꯨꯗꯤ ꯑꯩ ꯏꯕꯣꯛꯇ ꯆꯠꯂꯒꯦ ꯍꯥꯏꯔꯝꯈꯤꯒꯦ." "ꯍꯥꯏꯔꯝꯃꯣ, ꯆꯠꯂꯁꯤ." ꯇꯃꯨꯅ ꯏꯃꯨꯡꯗ ꯆꯪꯗꯨꯅ, "ꯏꯕꯣ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ." "ꯉꯥꯏꯈꯣ ꯉꯥꯏꯈꯣ, ꯄꯥꯟ ꯃꯥꯏꯔꯦꯟ ꯄꯨꯈꯣ." "ꯌꯥꯔꯅꯤꯗ ꯏꯕꯣꯛ, ꯂꯨꯝꯅꯅꯕꯅꯤ, ꯂꯝꯕꯤꯅꯒ ꯁꯥꯡꯕꯒ ꯑꯃꯨꯛꯀ ꯍꯦꯟꯅ ꯋꯥꯅꯅꯕꯅꯤ." ꯃꯁꯤꯅ ꯍꯦꯛ ꯉꯥꯡꯊꯣꯔꯛꯄꯁꯤꯃ, "ꯆꯠꯂꯒꯦꯀꯣ, ꯑꯕꯣꯛ ꯊꯤꯟꯗꯣꯛꯄꯤꯒꯦꯅꯦꯍꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯇꯃꯨꯅ ꯍꯥꯏ, "ꯏꯕꯣ, ꯂꯩꯍꯧꯔꯣ, ꯑꯩꯈꯣꯏ ꯆꯠꯈ꯭ꯔꯒꯦ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯖꯅ ꯆꯠꯂꯨꯀꯣ. ꯂꯝꯕꯤ ꯂꯝꯈꯥꯡꯗ ꯑꯃꯨꯛ ꯄꯜꯂꯨꯔꯅꯨ. ꯅꯌꯨꯝ ꯌꯧꯅꯅꯕ ꯆꯨꯝꯗ꯭ꯔꯤꯡ ꯑꯗꯨꯝ ꯆꯠꯈ꯭ꯔꯣ." "ꯍꯣꯏ ꯕꯣ." ꯊꯕꯥꯇꯣꯟꯅꯁꯨ ꯍꯥꯏꯔꯝꯃꯤ, "ꯑꯕꯣ, ꯅꯁꯨ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯂꯛꯏ꯫ ꯃꯌꯨꯝ ꯇꯥꯕ ꯂꯝꯕꯤ ꯑꯗꯨꯗ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯍꯜꯂꯤ꯫ ꯊꯕꯥꯇꯣꯟꯅ ꯍꯥꯏ, "ꯇꯥꯃꯣ, ꯅꯣꯏ ꯕꯣꯛꯁꯦ ꯃꯕꯨꯛ ꯌꯥꯝ ꯐꯩ." "ꯐꯕꯅꯤ. ꯑꯩꯅ ꯅꯨꯡꯁꯤꯕꯁꯨ ꯏꯕꯣꯛ ꯈꯛꯇꯅꯤ. ꯏꯕꯣꯛꯁꯦ ꯍꯧꯖꯤꯛꯇꯤ ꯑꯍꯜꯁꯨ ꯑꯣꯏꯁꯤꯜꯂꯛꯑꯦ. ꯍꯥꯟꯅꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯂꯥꯛꯑꯝꯕꯅꯤ. ꯂꯥꯛꯈꯤꯗ꯭ꯔꯦ ꯍꯧꯖꯤꯛꯇꯤ. ꯑꯗꯨꯕꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯥꯛꯄ ꯉꯝꯅꯅꯤꯒꯦ?" ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯨꯝ ꯍꯟꯕꯅ ꯅꯨꯃꯤꯠ ꯇꯥꯁꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯃꯝꯂꯝꯗꯥꯏꯒꯤ ꯃꯇꯝ ꯑꯗꯨ ꯌꯧꯔꯦ꯫ ꯀꯕꯣꯛꯂꯩ ꯃꯄꯥꯟꯗ ꯊꯣꯛꯂꯛꯇꯨꯅ ꯅꯥꯒꯦꯠꯇ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯒ ꯍꯥꯏꯖꯩ, "ꯂꯩꯕ ꯎꯗꯦꯅꯦ ꯃꯁꯦ. ꯅꯨꯃꯤꯠ ꯇꯥꯔꯁꯤ ꯐꯥꯎꯕ ꯀꯗꯥꯏꯗ ꯆꯠꯇꯨꯅ ꯂꯩꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ. ꯑꯁꯨꯛ ꯌꯥꯝꯅ ꯉꯥꯡꯅꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯌꯨꯝ ꯑꯁꯤꯗ ꯂꯩꯕꯤꯔꯅꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ. ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ. ꯐꯅ ꯊꯤꯅ ꯉꯥꯡꯕꯁꯨ ꯃꯃꯥꯏꯁꯨ ꯀꯔꯤꯃꯠꯇ ꯏꯀꯥꯏꯕ ꯐꯥꯎꯗꯦ. ꯑꯩꯗꯤꯕꯀꯣ, ꯃꯥꯅꯦ, ꯌꯨꯝꯗ ꯍꯟꯈꯤꯁꯅꯨ. ꯑꯩ ꯇꯧꯒꯦꯕ." ꯃꯆꯥꯅꯨꯄꯤ ꯂꯥꯡꯂꯦꯟꯗꯨ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯇꯨꯅ ꯀꯥꯈꯠꯂꯛꯏ꯫ ꯃꯆꯥꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ, "ꯍꯩ, ꯂꯥꯡꯂꯦꯟ, ꯅꯆꯦ ꯀꯗꯥꯏ ꯆꯠꯈꯤ?" "ꯏꯆꯦ ꯇꯃꯨꯒ ꯆꯠꯈꯤ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ." "ꯍꯣꯏꯅꯦꯍꯦ, ꯍꯥꯏꯈ꯭ꯔꯦꯀꯣ. ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ." ꯂꯥꯡꯂꯦꯟꯁꯨ ꯃꯅꯤꯡ ꯑꯗꯣꯝꯗ ꯆꯠꯈꯤ꯫ ꯀꯕꯣꯛꯂꯩꯅ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ, "ꯑꯗꯨꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯟꯖꯤꯜꯂꯛꯇꯕ? ꯅꯨꯃꯤꯠ ꯇꯥꯁꯜꯂꯛꯑꯦ ꯍꯥꯏꯕꯁꯤ ꯃꯥ ꯃꯁꯥ ꯈꯪꯖꯗ꯭ꯔꯕ ꯍꯥꯏꯕꯅꯤꯗ." ꯃꯥꯅ ꯁꯨꯝ ꯁꯧ ꯁꯧ ꯂꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯆꯩꯔꯛ ꯑꯁꯤꯗ ꯊꯕꯥꯇꯣꯟꯁꯨ ꯃꯌꯨꯝꯂꯣꯝꯗ ꯆꯪꯂꯛꯂꯦ꯫ ꯀꯕꯣꯛꯂꯩ ꯊꯕꯥꯇꯣꯟ ꯎꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯑꯗꯨ ꯁꯥꯎꯒꯠꯂꯛꯏ꯫ ꯊꯕꯥꯇꯣꯟꯁꯨ ꯃꯃꯥꯇꯣꯟꯅ ꯂꯩꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯑꯀꯤꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯀꯕꯣꯛꯂꯩꯅ ꯍꯥꯏ, "ꯍꯩ, ꯅꯪ ꯀꯗꯥꯏ ꯆꯠꯂꯨꯏ? ꯍꯧꯖꯤꯛꯇ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯤꯕꯁꯤꯕꯨ ꯅꯪꯕꯨ ꯀꯗꯥꯏ ꯆꯠꯂꯨꯒꯦ?" "ꯏꯃꯥ, ꯏꯇꯥ ꯇꯃꯨꯒ ꯃꯥꯒꯤ ꯊꯕꯛ ꯑꯃ ꯆꯠꯃꯤꯟꯅꯔꯨꯕꯅꯤ." "ꯑꯦ, ꯍꯧꯖꯤꯛ ꯐꯥꯎꯕꯕꯨ ꯀꯔꯤꯒꯤ ꯊꯕꯛꯅꯣ? ꯌꯨꯝꯒꯤ ꯇꯧꯒꯗꯕ ꯊꯕꯛ ꯏꯪꯈꯥꯡ ꯄꯨꯝꯅꯃꯛ ꯍꯨꯟꯗꯣꯛꯑꯝꯃꯒ ꯃꯤꯅ ꯆꯠꯂꯁꯦꯅ ꯍꯧꯔꯕꯅꯤꯅ ꯅꯈꯣꯡ ꯊꯥꯡꯗꯨꯅ ꯍꯦꯛꯇ ꯆꯠꯄꯅꯤꯅꯦ ꯅꯪ, ꯍꯥ? ꯑꯩꯉꯣꯟꯗ ꯀꯩꯁꯨ ꯍꯥꯏꯔꯝꯕ ꯅꯠꯇꯦꯕ. ꯑꯗꯨꯒ ꯍꯧꯖꯤꯛꯇ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏꯁꯤꯗ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯏꯅꯤꯅꯦ." "ꯏꯃꯥ, ꯂꯝꯕꯤꯗ ꯍꯜꯂꯛꯄꯗ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦ." "ꯍꯩ, ꯊꯦꯡꯈꯤꯅꯦ ꯍꯥꯏꯕꯗꯨ ꯅꯪ ꯅꯁꯥꯅ ꯈꯪꯖꯗꯕ꯭ꯔꯣ? ꯑꯁꯨꯛ ꯌꯥꯝꯅ ꯅꯀꯣꯛ ꯌꯥꯎꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ? ꯃꯤꯅ ꯍꯧꯔꯒ ꯍꯦꯛꯇ ꯃꯆꯠꯄ ꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯒꯤ ꯊꯕꯛ ꯑꯃꯗꯗꯤ ꯃꯈꯣꯏꯅ ꯀꯔꯤ ꯃꯇꯦꯡ ꯄꯥꯡꯕꯤꯔꯔꯒꯦ?" "ꯏꯃꯥ, ꯃꯇꯨꯡ ꯊꯦꯡꯗꯅꯕ ꯍꯣꯠꯅꯔꯒꯦ." "ꯅꯪꯅꯦ, ꯅꯪ ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯕꯅꯤ. ꯅꯪꯅ ꯌꯨꯝꯁꯤꯗ ꯅꯅꯤꯡ ꯄꯪꯇꯧ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯅꯪ ꯈꯪ. ꯊꯕꯛ ꯄꯨꯝꯅꯃꯛ ꯏꯍꯣ ꯍꯣꯗꯨꯅ ꯂꯩꯔꯤꯕꯅꯤ ꯍꯧꯖꯤꯛ." "ꯌꯥꯅꯤ ꯏꯃꯥ, ꯅꯆꯥ ꯇꯧꯖꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ꯫ ꯏꯃꯨꯡꯗ ꯍꯦꯛ ꯆꯪꯕꯒ ꯁꯣꯔ ꯑꯃ ꯃꯍꯥꯛ ꯍꯣꯟꯗꯣꯛꯆꯔꯦ꯫ ꯀꯕꯣꯛꯂꯩꯅ ꯈꯣꯟꯖꯦꯜ ꯍꯧꯅ ꯍꯥꯏ, "ꯍꯩ, ꯆꯥꯛꯇꯣ ꯍꯥꯟꯅ ꯊꯣꯡꯅꯅꯕ ꯍꯣꯠꯅꯧ. ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯕꯅꯤ. ꯀꯩꯀꯥꯟꯗꯕꯗ." ꯑꯁꯤ ꯍꯥꯏꯗꯨꯅ ꯗꯥꯔꯤ ꯑꯗꯨꯗ ꯐꯝꯊꯩ꯫ ꯊꯕꯥꯇꯣꯟꯅ ꯃꯥꯅ ꯇꯧꯕ ꯌꯥꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯁꯠ ꯂꯣꯏꯁꯤꯟꯖꯩ꯫ ꯁꯣꯝꯗꯅ ꯂꯩꯃꯍꯜꯒꯤ ꯃꯌꯨꯝꯗꯅꯤ꯫ ꯂꯨꯈ꯭ꯔꯥꯕꯤ ꯃꯍꯥꯛꯅ ꯃꯆꯥ ꯃꯔꯤ ꯑꯗꯨꯕꯨ ꯋꯥꯅ ꯌꯣꯛꯆꯔꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯑꯋꯥꯕ ꯈꯔ ꯃꯈꯩꯗꯤ ꯐꯥꯔꯦ꯫ ꯃꯆꯥ ꯃꯔꯤꯃꯛ ꯂꯣꯏꯅ ꯆꯥꯎꯔꯦ꯫ ꯑꯍꯜꯅ ꯅꯨꯄꯥꯅꯤ, ꯑꯗꯨꯒ ꯂꯦꯝꯍꯧꯔꯤꯕ ꯑꯍꯨꯝꯗꯨꯅ ꯅꯨꯄꯤ ꯉꯥꯛꯇꯅꯤ꯫ ꯅꯨꯄꯤ ꯌꯥꯝꯕꯅ ꯋꯥꯁꯨ ꯌꯥꯝꯃꯤ, ꯇꯣꯏꯅ ꯂꯥꯎꯅꯩ ꯈꯠꯅꯩ꯫
ꯂꯩꯃꯍꯜꯗꯤ ꯃꯆꯥꯅꯨꯄꯤ ꯑꯍꯨꯝꯕꯨ ꯋꯥꯌꯦꯟꯅꯕ ꯂꯩꯕ ꯃꯤꯒ ꯆꯞ ꯃꯥꯟꯅꯈ꯭ꯔꯦ꯫ ꯃꯆꯥꯅꯨꯄꯥ ꯑꯍꯜ ꯈꯣꯝꯕꯗꯤ ꯊꯕꯛ ꯁꯨꯕ ꯆꯠꯂꯤ꯫ ꯃꯝꯁꯤꯟꯈ꯭ꯔꯦ ꯈꯣꯝꯕꯗꯤ ꯃꯌꯨꯝꯗ ꯍꯜꯂꯛꯇ꯭ꯔꯤ꯫ ꯃꯆꯥꯅꯨꯄꯤ ꯑꯍꯜꯅ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯆꯥꯛ ꯊꯣꯡꯈ꯭ꯔꯦ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯇꯣꯝꯕꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ, "ꯍꯩ ꯇꯣꯝꯕꯤ, ꯕꯦꯃꯥ, ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯏꯗꯨꯛꯀ ꯊꯥꯟꯗ꯭ꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯊꯦꯡꯉꯦꯅꯦꯍꯦ ꯅꯣꯏꯕꯣ, ꯃꯝꯁꯤꯟꯈ꯭ꯔꯤꯕꯁꯤꯕꯨ ꯎꯗꯕ꯭ꯔꯅꯦꯍꯦ? ꯍꯩ ꯌꯥꯝ ꯊꯨꯅ ꯇꯧꯀꯣ." ꯃꯥꯅ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯊꯣꯏꯕꯤꯗꯨ ꯃꯄꯥꯟꯗ ꯆꯠꯊꯣꯔꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯀꯩꯅꯣ ꯏꯃꯥ, ꯑꯩꯉꯣꯟꯗ ꯁꯨꯝ ꯍꯦꯛꯇ ꯍꯥꯏꯁꯤꯕꯣ? ꯑꯩꯗꯤ ꯂꯥꯏꯗꯨꯛ ꯊꯥꯟꯕ ꯉꯝꯃꯣꯏ, ꯏꯆꯦ ꯑꯩꯅ ꯃꯥꯏ ꯊꯥꯖꯖꯅꯤ." "ꯍꯩ, ꯅꯪꯅ ꯊꯥꯜꯂꯕꯁꯨ ꯆꯞ ꯃꯥꯟꯅꯗ꯭ꯔꯣ?" "ꯀꯗꯥꯏꯗꯒꯤ ꯃꯥꯟꯅꯗꯣꯏꯅꯣ? ꯃꯥꯟꯅꯗꯦ, ꯑꯩꯗꯤ ꯇꯜꯂꯤ, ꯑꯩꯗꯤ ꯉꯝꯃꯣꯏ." "ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ, ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ, ꯊꯦꯡꯉꯦ, ꯁꯠ ꯁꯠ ꯊꯥꯗꯣꯛꯎꯆꯣ ꯆꯠꯂꯣ." "ꯉꯝꯃꯣꯏ ꯍꯥꯏꯕꯅꯤ ꯏꯃꯥ." "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯉꯝꯃꯣꯏ ꯍꯥꯏꯔꯤꯗꯨꯕꯣ? ꯍꯩ, ꯂꯥꯏꯗꯨꯛ ꯊꯥꯟꯕ ꯃꯤꯗꯤꯅꯦ ꯂꯥꯏꯅ ꯌꯥꯝꯅ ꯆꯥꯜꯂꯦ ꯍꯥꯏꯕꯅꯤ, ꯃꯥꯅ ꯅꯤꯕ ꯕꯣꯔꯒꯗꯣ ꯌꯥꯝꯅ ꯊꯨꯡꯉꯦ ꯍꯥꯏꯕꯅꯤ." "ꯊꯨꯡꯉꯝꯃꯅꯤ, ꯊꯥꯏꯅꯗꯒꯤ ꯑꯩꯅ ꯂꯥꯏꯗ ꯅꯤꯔꯛꯄ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯃꯠꯇ ꯊꯨꯡꯗ꯭ꯔꯤ, ꯑꯣꯏꯔꯔꯣꯏ, ꯊꯨꯡꯉꯔꯣꯏ, ꯊꯥꯖꯗ꯭ꯔꯦ." "ꯍꯩ ꯅꯪꯀꯣ, ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ." "ꯍꯣ ꯑꯩꯗꯤ ꯉꯝꯃꯣꯏꯌꯦ, ꯏꯆꯦ ꯌꯥꯏꯗ ꯍꯥꯏꯌꯣ." "ꯑꯣ, ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎꯅ ꯂꯧꯊꯥꯅꯈꯤꯕꯁꯤꯅꯀꯣ, ꯀꯗꯥꯏ ꯅꯆꯦ ꯌꯥꯏꯗꯤ? ꯃꯥ ꯀꯧꯊꯣꯔꯛꯑꯣ." "ꯏꯃꯥ, ꯏꯆꯦ ꯌꯥꯏꯗꯣ ꯑꯩꯅ ꯀꯧꯔꯗꯤ ꯊꯣꯔꯛꯑꯔꯣꯏ, ꯅꯪ ꯑꯗꯨꯝ ꯀꯧ." "ꯏꯃꯥ ꯏꯍꯦꯛ ꯄꯦꯝꯃ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯃꯥꯏ ꯑꯣꯟꯁꯤꯟꯗꯨꯅ ꯃꯆꯥꯅꯨꯄꯤ ꯂꯦꯝꯕꯤꯕꯨ ꯀꯧꯏ꯫ "ꯂꯦꯝꯕꯤ, ꯏꯃꯥꯒꯤ ꯂꯦꯝꯕꯤ, ꯍꯩ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦ ꯅꯪꯕꯣ." ꯐꯃꯨꯡꯗ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯂꯦꯝꯕꯤꯗꯨ ꯃꯃꯥꯅ ꯀꯧꯔꯛꯄꯗꯨꯗ ꯍꯧꯒꯠꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯑꯗꯨꯒ ꯍꯥꯏ, "ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯅꯪ ꯀꯩꯗꯧꯔꯤ?" "ꯀꯩꯝ ꯇꯧꯗꯦ, ꯍꯤꯞꯄꯤ." "ꯍꯧꯖꯤꯛꯄꯨ ꯍꯤꯞꯄ ꯃꯇꯝꯂꯣ? ꯐꯅꯦꯛꯁꯨ ꯁꯥꯗꯦ, ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯅꯪꯅ ꯇꯧꯔꯤꯁꯤ? ꯅꯈꯣꯏꯅ ꯇꯧꯅꯤꯡꯕ ꯅꯅꯤꯡꯂꯨꯏꯗ ꯇꯧꯗꯨꯅ ꯂꯩꯕꯅꯗꯤ ꯌꯥꯔꯣꯏ." "ꯀꯩꯅꯣ ꯏꯃꯥ, ꯉꯁꯥꯏ ꯁꯥꯔꯝꯕꯅꯤ, ꯋꯥꯌꯦꯅ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯕꯅꯤ, ꯌꯥꯗ꯭ꯔꯕ ꯀꯩꯅꯣ?" "ꯅꯣꯏꯗꯒꯅꯦ ꯑꯩ ꯋꯥ ꯑꯃꯠꯇ ꯍꯥꯏꯅꯤꯡꯕꯖꯥꯠ ꯅꯠꯇꯦ." "ꯀꯩꯒꯤꯅꯣꯗꯣ ꯑꯩ ꯀꯧꯏꯗꯣ?" "ꯃꯇꯝꯁꯦ ꯊꯦꯡꯖꯤꯟꯈ꯭ꯔꯅꯤ, ꯂꯥꯏꯗꯨꯛꯁꯦ ꯅꯪ ꯑꯝꯇ ꯊꯥꯜꯂꯨ, ꯏꯆꯥꯗꯤ ꯃꯔꯝ ꯃꯣꯛꯄꯅꯤ." "ꯑꯩꯗꯤ ꯀꯩꯗꯧꯕꯒꯤ ꯂꯥꯏꯗꯨꯛ ꯊꯥꯟꯗꯣꯏꯕ?" ꯅꯥꯀꯜꯗ ꯂꯦꯞꯂꯤꯕ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ, "ꯊꯣꯏꯕꯤ, ꯅꯪ ꯀꯩꯗꯧꯔꯤ? ꯍꯥ? ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯒꯦꯕ? ꯂꯦꯞꯄꯤꯁꯦ ꯎꯗ꯭ꯔꯣ? ꯆꯠꯂꯣ, ꯂꯥꯏꯗꯨꯛ ꯊꯥꯜꯂꯨ ꯆꯣ." "ꯑꯁ ꯑꯩ ꯉꯝꯃꯣꯏ." "ꯆꯩ ꯆꯥꯅꯤꯡꯕ꯭ꯔ ꯅꯪ? ꯑꯍꯜꯅꯦꯅ ꯑꯗꯨꯃꯥꯏꯅ ꯌꯥꯝ ꯇꯧꯔꯛꯀꯅꯨꯀꯣ. ꯆꯩ ꯆꯥꯅꯤꯡꯗ꯭ꯔꯗꯤꯅꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯣ." "ꯑꯩ ꯇꯜꯂꯦ ꯍꯥꯏꯕ." "ꯉꯁꯥꯏꯗꯒꯤ ꯅꯪꯅ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕꯗꯣ, ꯂꯥꯏꯗꯨꯛꯇꯨ ꯊꯥꯜꯂꯝꯃꯗꯤ ꯉꯁꯥꯏ ꯂꯣꯏꯔꯅꯤ." "ꯇꯟꯕꯩꯅꯦ ꯂꯦꯞꯄꯤꯁꯦ, ꯏꯆꯦ ꯇꯧꯁꯨ ꯆꯠꯂꯣ." ꯃꯁꯤ ꯍꯩ, ꯅꯪꯅ ꯑꯉꯥꯡꯅꯤꯅꯦ, ꯁꯤꯒꯨꯝꯕ ꯊꯕꯛꯇꯤ ꯑꯉꯥꯡꯗꯨꯅ ꯇꯧꯒꯗꯕ. ꯉꯔꯥꯡ ꯁꯣꯏꯅ ꯇꯧꯏꯗꯨꯗꯤ, ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯋꯥ, ꯑꯩꯅ ꯇꯧ ꯍꯥꯏꯔꯤꯁꯤꯅꯤ ꯉꯁꯤ. ꯍꯣ ꯑꯩꯗꯤ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅꯤ. ꯅꯪ ꯐꯨꯔꯛꯄ ꯁꯣꯏꯔꯣꯏ." "ꯑꯁ ꯅꯈꯣꯏꯕꯨ ꯀꯔꯝꯅ ꯉꯥꯡꯅꯔꯁꯤꯒꯦꯅꯦ ꯑꯩꯕꯣ? ꯆꯠꯂꯣ ꯍꯥꯏꯕꯅꯤꯅꯦ ꯅꯣꯏꯕꯣ, ꯁꯠ ꯑꯃꯨꯛꯇ ꯇꯧꯔꯨꯆꯣꯅꯦꯍꯦ, ꯅꯃꯨꯡ ꯍꯜꯂꯛꯄꯅ ꯍꯥꯟꯕ ꯇꯥꯔꯦ ꯍꯥꯏꯕꯅꯤꯗ." "ꯏꯆꯦꯗ ꯍꯥꯏꯌꯣ ꯍꯥꯏꯕ ꯏꯃꯥ." "ꯍꯩꯃꯥ, ꯏꯃꯥ, ꯃꯁꯤ ꯑꯉꯥꯡꯁꯦ ꯐꯨꯔꯒꯦ? ꯑꯩꯗꯤ ꯌꯦꯡꯉꯨ, ꯉꯁꯥꯏꯁꯨ ꯐꯅꯦꯛ ꯁꯥꯔꯨꯔꯤꯕ, ꯑꯗꯨꯒꯤ ꯋꯥꯏ ꯍꯥꯏꯕ. ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ, ꯃꯥꯗꯤ ꯀꯩꯁꯨ ꯇꯧꯕ ꯅꯠꯇꯦ." "ꯏꯃꯥꯒꯤ ꯊꯣꯏꯕꯤ, ꯏꯆꯥꯗꯤ ꯃꯔꯝ ꯌꯥꯝꯅ ꯃꯣꯛꯄꯅꯤ. ꯁꯦ ꯅꯪ ꯑꯃꯨꯛꯇ ꯇꯧꯔꯨ. ꯍꯌꯦꯡ ꯏꯆꯥꯒꯤ ꯂꯨꯍꯣꯡꯕ ꯀꯥꯟꯗꯅꯦ ꯑꯎꯟꯄꯣꯠꯀ ꯃꯌꯥꯝ ꯑꯃ ꯎꯟꯗꯣꯏꯅꯤ." "ꯑꯩꯉꯣꯟꯗ ꯁꯨꯝ ꯇꯥꯔꯗꯕꯅꯤ. ꯑꯩꯉꯣꯟꯗ ꯇꯥꯔꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯉꯁꯥꯏꯅ ꯑꯗꯨꯝ ꯈꯪꯉꯕꯅꯤ. ꯍꯦ ꯂꯥꯏꯕꯛ, ꯑꯩꯒꯤ ꯂꯥꯏꯕꯛ, ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯁꯤꯕꯣ? ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ, ꯑꯩ ꯄꯦꯜꯂꯦ ꯍꯥꯏꯁꯤꯅꯤ, ꯑꯩ ꯌꯨꯝꯗꯒ ꯑꯝꯇ ꯂꯩꯅꯤꯡꯗꯦ ꯍꯥꯏꯁꯤꯅꯤ." "ꯍꯩ ꯌꯥꯔꯦ, ꯆꯠꯂꯣ, ꯊꯥꯜꯂꯨꯔꯣ ꯆꯠꯂꯣ." ꯑꯁꯨꯝꯅ ꯉꯥꯡꯅꯕ ꯌꯥꯕ ꯉꯥꯡꯅꯔꯕ ꯃꯇꯨꯡꯗ ꯅꯨꯃꯤꯗꯥꯡꯒꯤ ꯗꯨꯛ ꯊꯥꯟꯕ ꯑꯗꯨ ꯊꯣꯏꯕꯤ ꯃꯉꯣꯟꯗ ꯑꯗꯨꯝ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ. ꯂꯥꯏꯗꯨꯛ ꯊꯥꯟꯕ ꯍꯧꯈ꯭ꯔꯦ. ꯂꯦꯝꯕꯤꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯑꯃꯨꯛ ꯍꯤꯞꯄꯤ. ꯑꯉꯥꯡ ꯃꯥꯅ ꯍꯦꯛ ꯉꯝꯅꯗ꯭ꯔꯕ. ꯃꯥꯅ ꯑꯗꯨꯝ ꯇꯧꯗꯧ ꯂꯩꯔꯕ ꯊꯕꯛꯁꯤꯗ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯏꯔꯗꯅ. ꯊꯣꯏꯕꯤ ꯋꯥꯏ ꯇꯩꯕ ꯂꯣꯏꯅ ꯂꯣꯏꯔꯦ. ꯀꯝꯕꯤꯁꯤꯡ ꯑꯗꯨ ꯃꯈꯨꯠꯇ ꯄꯥꯏꯗꯨꯅ ꯂꯩꯔꯪ ꯑꯗꯣꯝꯗ ꯆꯪꯉꯤ. ꯃꯆꯦ ꯉꯥꯟꯕꯤꯅ ꯆꯥꯛ ꯀꯟꯅ ꯊꯣꯡꯂꯦ. ꯀꯝꯕꯤꯁꯤꯡ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯆꯠ ꯊꯝꯗꯨꯅ ꯍꯥꯏ, "ꯆꯦꯍꯜ, ꯃꯩꯇꯥꯟ ꯍꯥꯞꯄꯣ." ꯃꯁꯤꯗ ꯉꯥꯟꯕꯤꯅ, "ꯍꯩ, ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤ ꯅꯪ ꯎꯗꯕ꯭ꯔꯣ? ꯅꯁꯥꯅ ꯍꯥꯞꯆꯕ ꯀꯩꯗꯧꯒꯦ? ꯁꯤ ꯐꯥꯎꯕꯗꯤ ꯍꯥꯞꯄꯤꯕ ꯌꯥꯏ ꯀꯩꯅꯣ." "ꯍꯩ ꯍꯋꯥꯏ ꯁꯦꯝꯃꯤ, ꯅꯪ ꯇꯧ." "ꯑꯁ, ꯍꯩ, ꯆꯦꯒꯞꯅ ꯆꯞꯄꯒ ꯍꯥꯞꯄꯕꯨ ꯀꯌꯥꯝ ꯋꯥꯕ ꯊꯕꯛꯅꯣ?" ꯁꯠ ꯐꯝꯊꯗꯨꯅ, "ꯋꯥꯏꯌꯦ, ꯌꯥꯝ ꯋꯥꯏꯌꯦ, ꯑꯩꯗꯤ ꯌꯥꯝ ꯋꯥꯏ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯦꯒꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯩꯇꯥꯟ ꯑꯗꯨ ꯆꯞꯇꯨꯅ ꯀꯝꯕꯤꯗ ꯍꯥꯞꯄꯤ. ꯉꯥꯟꯕꯤꯅ, "ꯅꯪ ꯈꯨꯅꯤꯡ ꯆꯥꯅꯤꯀꯣ ꯅꯪ." ꯑꯁꯨꯝꯅ ꯊꯣꯏꯕꯤꯅ ꯅꯨꯃꯤꯗꯥꯡꯒꯤ ꯗꯨꯛ ꯑꯗꯨ ꯅꯝꯗꯨꯅ ꯊꯥꯜꯂꯦ.
Madu pumba loiredana chakhumda changlaktuna amuk satpham thai aduga hangi. Kai thongdoini che irondoira. Kangsoi thongdoini. Aduga amane gaidodoi ba. Karibu tawni ge morok metkadoini. As morok metoi ba aidi chaningde. Thoibiye nang aigi mitmangda yam kuina leranu. Horen chak loiraga ai kauraki. Kadaida noma chakro chalo nang. Machindu paithok-laga. Ase hairamduna hawgatuna thokre. Khombadu mayum yaurakle. Laimahalna machanupade yengduna. Ibungo, nangbu thengamani. Khara nganna halaknaba tawba yadabro. Ima, ngasise thabak subagi sel phangi. Si pathoknaringaida thengdokhribani. Sel phangi haiba. Hai phajana thamjiluko. Kaithalagi nga ama leirakena khanbani. Aina halakpada thengbadagi kaithaldaga mi amta leina hawdre. Hayengna kainoma charasi. Ase haiduna makuta pairiba sel adu mamada pi. Seima, paishalo. Yani isa adum paizauda. Sel haibasidi yumgi halna paigadabani ima adum payo. Nang adum paizawu. Aina pairadi soidana loishankrani haiba. Thoibisu thorai mana hai. Tacho, nang halaba. Mamana sel pairibadu uraduna. Tacho, nang thabak subagi sel phangaba. Phangi. Aduga nga leirektaba. Tacho na halaise thengi. Hayeng charasi. Imada lehelo. Thoibiye, nabungi makomukut hamnanaba ising maisingdo nang amukta thangdokju chalo. Masida thoibina. Amu hauraba, aida changja haurage. Ase haiduna imung changki leimahalna haijai. Masi ngang simane, thokna ngangnaba wakre. Khombusu hawgatuna makomukut hamba changkre. Ngaihak leiraga nganbina chak loiraduna makhoi punna numidangi chakdo chaminarami. Asumna chahi ahum marimu haujingkhraba matungdani. Haujikti ahumba kaya amasu leire. Khombusu nupi thire. Nganbiga, lembiga so yumnak sagai onkre, thoibidi leihori. Leimahal haujikti mahal, mamang nupina amuk seba taurare. Mabuk phaba ing tapchaba mamang nupi ama phangsabada mahal, tasengna harauje. Numidangi, machanupana ayu anganbadagi thabak suba chatpana. Wari hekta sanaba phangde. Chakcha mangaduda wari sananaba hotnajai. Machanupida hai. Thoibiye, nabungdo imana mapanda thoro haina amta hai. Hoima. Thoibi imungda changki mabungbu kawe khombasu mapanda thorai mamagi nakta phamthaduna. Kai lerage ima. Ima se nanga wari amata sanage tawbani. Hayo ima. Haujikse mera tha loisilakadaba kuidri. Hiyangai nini panba sidadi ningol chakobani. Nangnaga thabak chinba sida nachanupido chakobagi pau amukta hairujudana nangba. Hoima, aisu khalamlibani. Namong nupiga so hainaduna loirabani. Nong nini sida mawang yengnaga ay hekta chalage. Hoy. Najalani sune. Nangna chakobagi pau haiba lakba khaurangna ngaiduna leiramgadoribani. Masigi ikhaulangbase nama akhoisu phanglaklibani. Kum amagi amuktang lakba ningol chakobagi kumhai asibu. Sagai yolabi ningol sing kayada wana ngaijariba. Mabung mapana pau haiba lakbada kayada amuk haraujariba. Hoima, ay soidana chatlage. Imungdagi thabaton thoraktuna. Ima, chak loiri. Makhoi ta chao, chak loiri. Chana na batawrasi. Ngai khoni thabaton. Imaga wari mukta saba loishinkhige. Laimahal na mamong nupida yengduna. Ima uibema, lao, nangsu sida phamola. Aikoi puna wakhanasi. Thabaton su phamtharai laimahal na hai. Nachanupi anibu pau hairurani. Makhoigi khudolpoti kari tamsige. Ima na khanbadadi chap manaba. Aikhoina leiba ngamba amamam oina leibibana pharoidra. Masida thabaton na haijai. Ima, namaudi madu pamjade. Ichalani ki apamado hana hanglaga madu oina leibibana phagadra haina khali. Makhoina apamado leibirabadi makhoisu harau harauna chakhoba lakani. Hoi, leiba ngamdraga budi upaya ma yengba tare. Nangna hairibadubu haisu haibani ima. Namong nupina hairibasina phagani khali. Handaki asina makhoi anibu ningol chakobusu ahanba oigadoribani. Aduna makhoina aningba apambaduma oina leibirage. Ha, nangnaga sel marang kaina thoktaba aduda umloidara nangonda hena wagadra haina imana khanbagini. Kaigi waduno ima, chahi amagi manungda amuktang thokpani. Ngamdasu ngamnanaba hotnaba tabani. Ichalanigi mabukningdi pelhandaba yade. Hoi, ima su mateng pangi. Phari ima, chak loire haise chak cha thorase.
ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯁꯤꯗ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯍꯥꯏ, ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯤꯗꯤ ꯀꯝꯗꯧꯕ? ꯅꯄꯥꯝꯗꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄꯁꯨ ꯎꯗꯦ, ꯀꯣꯟꯅꯒ ꯂꯥꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ? ꯋꯥꯐꯝꯁꯤꯗ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯃꯥꯏꯊꯣꯡ ꯄꯨꯝꯅꯃꯛ ꯁꯤꯟꯈꯤ, ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ꯫ ꯈꯣꯝꯕꯅ ꯍꯥꯏ, ꯅꯛꯁꯤꯜꯂꯒ ꯂꯥꯛꯑꯒꯦ ꯍꯥꯏꯔꯤꯖꯥꯠꯂꯥ? ꯑꯗꯨꯕꯨ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯃꯐꯝꯗ, ꯃꯥꯒꯤ ꯊꯃꯣꯏꯗꯗꯤ ꯃꯗꯨꯒꯤ ꯊꯥꯖꯕ ꯀꯩꯁꯨ ꯂꯩꯇꯦ꯫ ꯃꯃꯥꯇꯣꯟꯅ ꯃꯥꯕꯨ ꯅꯨꯡꯁꯤꯕ ꯃꯆꯦꯠ ꯑꯃꯠꯇ ꯐꯥꯎꯕ ꯅꯠꯇꯦ, ꯃꯥꯕꯨ ꯆꯥꯛꯀꯧꯕꯤꯔꯣꯏ ꯍꯥꯏꯕ ꯃꯥꯁꯨ ꯈꯪꯏ꯫ ꯃꯗꯨꯕꯨ ꯂꯣꯠꯁꯤꯟꯗꯨꯅ ꯃꯥꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯂꯥꯛꯀꯗꯕ ꯑꯣꯏꯔꯝꯒꯅꯤꯗ꯫ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯅꯄꯥꯝꯂꯣꯝꯗ ꯑꯁꯤꯕ ꯑꯃ ꯌꯥꯎꯏ ꯍꯥꯏꯅ ꯆꯥꯛꯀꯧꯈꯤꯗꯦ꯫ ꯏꯃꯧꯅꯒ ꯆꯥꯛꯀꯧꯕ ꯆꯠꯇꯕꯁꯦ ꯅꯃꯥꯒꯤ ꯊꯃꯣꯏꯗꯤ ꯅꯨꯡꯉꯥꯏꯖꯗꯦꯅꯦꯍꯦ꯫ ꯃꯍꯩ ꯃꯍꯩ ꯄꯪꯆꯠꯇ ꯆꯠꯅꯔꯒ ꯅꯪꯅ ꯌꯨꯝꯗ ꯂꯩꯍꯧꯕꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯅꯪꯁꯨ ꯆꯠꯆꯔꯕꯗꯤ ꯐꯩꯗꯅ꯫ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯈꯨꯝꯃꯤ, ꯏꯃꯥ, ꯃꯇꯥꯡ ꯆꯥꯗꯕꯩꯅꯤꯗ ꯑꯗꯨꯗꯤ꯫ ꯆꯥꯛ ꯊꯤꯔꯝꯃꯕꯅꯤ, ꯏꯪꯉꯝꯃꯅꯤ, ꯆꯥꯎꯔꯁꯤꯔꯥ? ꯍꯣꯏ ꯍꯣꯏ, ꯆꯥ ꯍꯥꯟꯅ ꯆꯥꯊꯣꯛꯎꯔꯁꯤꯃ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯍꯨꯝ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯛꯇꯨ ꯄꯨꯟꯅ ꯃꯈꯣꯏ ꯆꯥꯃꯤꯟꯅꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯤꯒꯤ ꯃꯆꯦ ꯑꯣꯏꯔꯤꯕ ꯍꯤꯌꯥꯏꯅꯨꯗꯨ ꯃꯄꯥꯝꯗꯒꯤ ꯃꯧꯄꯥ ꯅꯨꯄꯥꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈꯣꯏ ꯐꯝꯂꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏ, ꯋꯥꯡꯊꯣꯏ, ꯅꯠꯇꯦ, ꯏꯃꯥꯒ ꯄꯥꯕꯨꯡꯒꯅ ꯅꯆꯦ ꯑꯩꯒꯤ ꯀꯔꯤ ꯎꯅꯤ ꯍꯥꯏꯒꯦ? ꯏꯆꯦ, ꯑꯩꯗꯤ ꯈꯪꯏ, ꯂꯣꯟꯅ ꯈꯪꯕꯅꯤꯗ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯏꯆꯦꯗ ꯍꯥꯟꯅ ꯍꯥꯏꯗꯣꯛꯑꯣꯏ ꯍꯥꯏꯕꯅꯤ꯫ ꯑꯦ, ꯀꯩꯅꯣ ꯍꯥꯏꯁꯦ? ꯅꯪ ꯈꯪꯉꯗꯤ ꯍꯥꯏꯔꯛꯑꯣ, ꯏꯆꯦ ꯌꯥꯝ ꯈꯪꯅꯤꯡꯉꯦꯕ꯫ ꯑꯩꯕꯨ ꯍꯦꯛꯇ ꯍꯥꯏꯗꯣꯛꯑꯁꯤꯔꯅꯤ ꯏꯆꯦ? ꯍꯌꯦꯡ ꯑꯃꯨꯛ ꯄꯥꯎ ꯍꯥꯏꯗꯣꯛꯑꯝꯃꯦꯅ ꯄꯥꯕꯨꯡꯒ ꯏꯃꯥꯒꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯉꯥꯡꯉꯗꯤ? ꯅꯆꯦ ꯑꯃ ꯂꯩꯔꯤꯉꯩꯗ ꯀꯔꯤꯒꯤ ꯃꯈꯣꯏꯅ ꯏꯄꯥꯗ ꯍꯦꯛꯇ ꯉꯥꯡꯖꯔꯨꯗꯣꯏꯅꯣ? ꯏꯆꯦ ꯂꯩꯔꯤ, ꯍꯥꯏꯌꯨꯁꯦ, ꯏꯆꯦ ꯌꯥꯝꯅ ꯈꯪꯅꯤꯡꯉꯦꯕ꯫ ꯑꯗꯨꯕꯨꯔꯥ, ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯕꯅꯤ꯫ ꯋꯥꯐꯝꯁꯦ ꯇꯥꯕꯗ ꯍꯤꯌꯥꯏꯅꯨꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯑꯍꯥ, ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯏꯕ? ꯁꯦꯡꯂꯕ꯭ꯔꯅꯦ ꯑꯇꯣꯝꯕ ꯅꯪꯕꯣ? ꯑꯁꯦꯡꯕꯅꯤ, ꯁꯥꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗ ꯏꯆꯦꯗꯤ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕꯗꯣ ꯉꯁꯤꯃꯛ ꯈꯨꯗꯛꯁꯤꯗ ꯍꯦꯛꯇ ꯑꯣꯏꯍꯟꯅꯤꯡꯗꯦꯗ꯫ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯕꯣ꯫ ꯏꯃꯥ ꯍꯣꯏꯗꯗꯤ ꯍꯥꯏꯔꯨꯅꯨꯀꯣ? ꯍꯣꯏꯗ ꯍꯣꯏꯗ, ꯍꯥꯏꯔꯣꯏꯗ꯫ ꯂꯦꯝꯕꯤ ꯃꯥꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ, ꯍꯥꯏꯖꯩ꯫ ꯃꯤꯒꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯦ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇꯦ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯔꯣꯏꯗꯕ ꯖꯥꯠꯂꯥ? ꯃꯆꯜ ꯑꯩꯅ ꯈꯧꯔꯥꯡꯅ ꯏꯕꯨꯡꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯄ ꯉꯥꯏꯔꯤ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ? ꯋꯥꯡꯊꯣꯏꯅ ꯃꯆꯦꯗ ꯍꯥꯏ, ꯑꯗꯨꯗꯤ ꯏꯆꯦ, ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ꯫ ꯉꯥꯏꯈꯨꯑꯣ, ꯆꯥꯒ ꯊꯛꯈꯨꯑꯣ꯫ ꯊꯛꯅꯤꯡꯗꯦꯗ, ꯄꯥꯈꯪ ꯑꯩꯉꯣꯟꯗꯕꯨ ꯆꯥ ꯊꯛꯈꯣ ꯀꯥꯏꯅ꯫ ꯑꯦ, ꯄꯥꯈꯪ ꯀꯥꯏꯅ? ꯅꯪꯕꯨ ꯄꯥꯈꯪ ꯐꯥꯔꯕ꯭ꯔꯣ? ꯐꯥꯔꯦ ꯀꯩꯅꯣ, ꯑꯩ ꯄꯥꯈꯪꯅꯤ ꯀꯩꯅꯣ꯫ ꯑꯩ ꯆꯠꯂꯒꯦ, ꯊꯕꯛ ꯌꯥꯝ ꯂꯩꯍꯧꯋꯤ꯫ ꯑꯗꯨꯗꯤ ꯉꯥꯏꯈꯣꯁꯦ, ꯏꯆꯦꯅ ꯁꯦꯜ ꯄꯤꯒꯦ, ꯅꯪ ꯀꯔꯤꯅꯣꯃ ꯂꯩꯅꯖꯧ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯤꯖꯤꯗꯒꯤ ꯂꯨꯄꯥ 50 ꯆꯠꯄꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯄꯤ꯫ ꯁꯦ, ꯑꯦ, ꯁꯤ ꯈꯛꯇ? ꯍꯩ, ꯌꯥꯔꯦ, ꯑꯉꯥꯡꯅꯕꯨ ꯁꯦꯜ ꯀꯌꯥꯝ ꯌꯥꯝ ꯄꯥꯝꯃꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯔꯣꯟꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯕꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯩ ꯆꯠꯂꯦ꯫ ꯍꯦ, ꯄꯥꯕꯨꯡꯒ ꯏꯃꯥꯒꯗ ꯆꯥꯛꯀꯧꯕꯗꯣ ꯉꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯅ ꯈꯔ ꯍꯥꯏꯌꯨꯀꯣ꯫ ꯋꯥꯡꯊꯣꯏ ꯆꯠꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨ ꯅꯣꯛꯐꯦꯠ ꯇꯧꯅ ꯏꯃꯨꯡꯂꯣꯝꯗ ꯃꯃꯥꯏ ꯂꯩꯁꯤꯜꯂꯤ꯫ ꯂꯦꯝꯕꯤꯁꯨ ꯃꯄꯥꯟꯗ ꯍꯦꯛ ꯊꯣꯔꯛꯏ꯫ ꯍꯤꯌꯥꯏꯅꯨꯅ ꯂꯦꯝꯕꯤ ꯎꯕꯗ ꯊꯑꯣꯏꯅ ꯍꯥꯏ, ꯏꯅꯥꯎ, ꯅꯈꯣꯏꯒꯤꯗꯤ ꯅꯄꯥꯝꯗꯒꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯃꯤ ꯂꯥꯛꯇ꯭ꯔꯤꯕꯔꯣ? ꯂꯥꯛꯇ꯭ꯔꯤꯌꯦ ꯏꯆꯦ꯫ ꯀꯩꯅꯣꯅꯦ ꯍꯥꯏꯁꯤꯕꯣ? ꯆꯥꯛꯀꯧꯕꯗꯤ ꯄꯪꯀꯨꯏꯁꯨ ꯀꯨꯏꯗ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯥꯛꯇ꯭ꯔꯤꯕꯗꯨꯕꯨ ꯂꯥꯛꯑꯔꯣꯏ ꯍꯥꯏꯔꯤꯕ ꯖꯥꯠꯂꯣ? ꯈꯪꯗ꯭ꯔꯦꯗ ꯏꯆꯦ꯫ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯍꯥꯏꯔꯛꯏ, ꯑꯩꯈꯣꯏꯒꯤꯗꯤ ꯍꯧꯖꯤꯛ ꯏꯄ꯭ꯋꯥ ꯅꯨꯄꯥ ꯂꯥꯛꯑꯝꯃꯤ꯫ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯅꯅꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯏ ꯍꯥꯏ꯫ ꯑꯩꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯁꯤꯗ ꯂꯦꯝꯕꯤꯅ ꯈꯨꯝꯃꯤ, ꯏꯆꯦ, ꯅꯅꯥꯎ ꯑꯩꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯇꯧꯖꯗꯦ꯫ ꯏꯆꯝ ꯆꯝꯅ ꯆꯥꯛ ꯆꯔꯥ ꯑꯃꯇꯪ ꯆꯥꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯅ ꯈꯟꯖꯩ꯫ ꯑꯦ, ꯅꯪꯒꯤꯁꯤꯕꯨ ꯏꯅꯥꯎ ꯏꯄꯥꯝꯅ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯁꯥꯏ ꯍꯥꯏꯕꯁꯤꯗ ꯀꯜꯂꯛꯇꯨꯅ ꯍꯥꯏꯔꯤꯕ꯭ꯔꯥꯅꯦ? ꯅꯠꯆꯗꯦꯗ, ꯑꯩ ꯀꯩꯁꯨ ꯀꯜꯂꯛꯆꯗꯦ꯫ ꯑꯍꯦꯟꯕ ꯍꯥꯞꯄ ꯍꯥꯏꯕꯗꯨꯅ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯃꯈꯣꯏꯒꯤ ꯋꯥꯅꯤ꯫ ꯏꯆꯦ, ꯑꯩꯈꯣꯏꯗꯤ ꯂꯥꯏꯔꯖꯩ, ꯑꯗꯨꯅ ꯂꯥꯏꯔꯕ ꯑꯩꯈꯣꯏꯒ ꯃꯄꯥ ꯆꯥꯟꯅꯕꯗꯨ ꯇꯧꯖꯒꯦ꯫ ꯈꯨꯗꯣꯜꯄꯣꯠꯀꯤꯗꯤ ꯁꯨꯡꯍꯥꯞꯄꯨ ꯍꯥꯞꯇꯕꯕꯨ ꯃꯌꯥꯏꯗ꯫ ꯏꯕꯦꯝꯃ, ꯅꯪꯅꯗꯤ ꯈꯪꯗ꯭ꯔꯤꯕ, ꯂꯩꯔꯤꯕ ꯈꯨꯜ ꯂꯩꯀꯥꯏ ꯑꯁꯦ ꯀꯩꯅꯣꯝꯃ ꯇꯧꯕꯅꯤ꯫ ꯅꯪꯉꯣꯟꯗꯩꯗꯤ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄ ꯍꯥꯜꯂꯤꯗꯣ꯫ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠꯀꯅꯦ ꯈꯖꯤꯛ ꯍꯦꯛ ꯌꯥꯝꯗ꯭ꯔꯕ ꯍꯦꯛꯇ ꯅꯣꯛꯅꯒꯗꯧꯔꯤꯕꯅꯤ꯫ ꯅꯪꯁꯨ ꯈꯪꯉꯛꯈꯤꯅꯤ꯫
Iche, Chakobagi Kudolpota Yamiyam de Haina Noknaribado, Quaidigi Apang Mumi Oigadoribane Mado. Masida, Hidana Rubagi Maram Sugasulate, Angamangambatuta, Tonaragaloi, Gamdraba Sukasukaidi. Kainoda, Nangi Watasidi, Kalapama Yaw Yaw, Tawina Haibaman. ꯑꯩꯈꯣꯏꯒꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯍꯥꯞꯄꯛꯑꯅꯤ ꯍꯥꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯊꯨꯅ ꯆꯪꯈꯤ ꯂꯦꯝꯕꯤꯅ ꯍꯥꯏꯖꯍꯧꯏ ꯃꯈꯣꯏꯒꯨꯝꯕ ꯀꯌꯥ ꯂꯩꯕꯅ ꯄꯥꯔꯤ ꯄꯨꯔꯤ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯛꯂꯕ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯍꯥꯏꯕ ꯊꯧꯔꯝ ꯑꯁꯦ ꯃꯁꯛ ꯍꯦꯟꯅ ꯊꯤꯍꯟꯕꯅꯤ ꯃꯈꯣꯏꯒꯨꯝꯕ ꯍꯤꯗꯥꯟꯅꯕꯒꯤ ꯂꯝꯖꯦꯜꯗ ꯑꯩ ꯌꯥꯎꯅꯤꯡꯗꯦ ꯏꯆꯝ ꯆꯝꯅ ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯏꯃꯥ ꯏꯄꯥꯁꯤꯡꯒ ꯆꯥꯃꯤꯟꯅꯕꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯤ ꯃꯃꯤꯠꯇꯨꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯑꯃꯨꯛ ꯌꯦꯡꯗꯨꯅ ꯑꯩꯈꯣꯏ ꯇꯥꯆꯧꯗꯨꯕꯨ ꯂꯥꯛꯑꯔꯣꯏꯗꯕ ꯖꯥꯠꯂꯥ ꯍꯟꯗꯛꯀꯤ ꯑꯁꯤꯅ ꯃꯆꯜꯂꯩꯒꯤ ꯑꯍꯥꯟꯕ ꯆꯥꯛꯀꯧꯕ ꯑꯣꯏꯒꯗꯣꯏꯅꯤ ꯍꯥꯏꯕꯁꯦ ꯈꯪꯗ꯭ꯔꯕ ꯖꯥꯠꯂꯥ ꯂꯦꯝꯕꯤ ꯃꯥꯒꯤ ꯊꯃꯣꯏ ꯍꯦꯟꯅ ꯍꯦꯟꯅ ꯂꯥꯡꯇꯛꯅꯩ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯃꯄꯥꯝꯗꯒꯤ ꯃꯕꯨꯡ ꯃꯧꯄ꯭ꯋꯥꯁꯤꯡꯅ ꯂꯥꯛꯇꯨꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯗꯨ ꯎꯔꯒ ꯃꯥꯒꯤ ꯊꯃꯣꯏ ꯂꯩꯇꯥꯖꯗꯦ ꯁꯣꯝꯗꯅ ꯊꯣꯝꯕꯅ ꯃꯃꯥꯗ ꯍꯥꯏ ꯏꯃꯥ ꯍꯟꯗꯛꯀꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯑꯩꯈꯣꯏ ꯏꯆꯦꯁꯨ ꯀꯧꯗꯣꯏ ꯅꯠꯇ꯭ꯔꯣ ꯄꯥꯎ ꯍꯥꯏꯕꯅ ꯀꯔꯝ ꯀꯥꯟꯗ ꯆꯠꯇꯣꯏꯕ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯤ ꯀꯨꯏꯗ꯭ꯔꯕꯅꯤꯀꯣ ꯃꯁꯤꯗ ꯀꯕꯣꯛ ꯂꯩꯅ ꯃꯃꯤꯠ ꯑꯗꯨ ꯂꯥꯎꯊꯣꯛꯇꯨꯅ ꯀꯔꯤꯒꯤ ꯆꯥꯛꯀꯧꯕꯅꯣ ꯃꯥꯕꯣ ꯆꯥꯛꯀꯧꯔꯣꯏ ꯑꯝꯇ ꯆꯥꯛꯀꯧꯕꯗꯤ ꯂꯥꯏꯔꯤ ꯃꯥꯅꯦ ꯃꯥ ꯌꯨꯝꯁꯤꯗꯅꯦ ꯈꯣꯡꯒꯨꯜ ꯑꯃꯨꯛ ꯍꯟꯅ ꯇꯥꯕꯁꯨ ꯌꯥꯔꯔꯣꯏ ꯀꯩꯅꯣ ꯏꯃꯥꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ ꯑꯗꯨꯝꯅ ꯍꯥꯏꯕ ꯍꯧꯅꯗꯦ ꯍꯥꯏꯕꯕꯨ ꯀꯔꯤꯅꯣ ꯃꯇꯝ ꯈꯔ ꯃꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯝꯂꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯁꯥꯒꯩ ꯌꯣꯜꯂꯦ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯖꯈ꯭ꯔꯁꯅꯤ ꯅꯠꯇꯦꯅꯦ ꯃꯥꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯒꯤ ꯀꯔꯤ ꯀꯥꯟꯅꯕꯅꯣ ꯂꯥꯛꯄꯁꯨ ꯌꯥꯔꯣꯏ 이마부 누비 나타브로 이마부 닝골 나타브로 ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯕꯨ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯤꯡꯉꯣꯜꯁꯤꯡꯅ ꯀꯌꯥꯗ ꯋꯥꯅ ꯉꯥꯏꯖꯔꯝꯒꯅꯤ ꯏꯆꯦꯗꯣ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯏꯆꯦꯅꯤ ꯑꯩꯈꯣꯏꯒꯤꯗꯃꯛ ꯍꯣꯠꯅꯖꯔꯝꯕꯤ ꯌꯥꯝꯅ ꯋꯥꯖꯔꯕꯤ ꯏꯆꯦꯅꯤ ꯍꯥꯏ ꯑꯉꯥꯡ ꯑꯋꯣꯠ ꯑꯄꯥ ꯌꯥꯝꯅ ꯁꯥꯔꯛꯀꯅꯨ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯕꯗꯤ ꯌꯥꯔꯔꯣꯏ ꯀꯔꯤꯒꯤ ꯆꯥꯛꯀꯧꯕꯅꯣ ꯂꯥꯡꯂꯦꯟꯁꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯦ ꯏꯃꯥ ꯇꯥꯆꯧꯅ ꯍꯥꯏꯒꯨꯝꯂꯗꯅ ꯏꯆꯦꯗꯣ ꯆꯥꯛꯀꯧꯕꯤꯔꯁꯤ ꯃꯃꯥꯡ ꯆꯍꯤꯁꯨ 이마는 미시수 시드나 시 하이젤라가 유망에 하이두나 이치부 자고 한데 이제도 그얌 누가이러모이 잣바디 잣닝 잣바디 방자다 마숭 마마나 비싱 우르가 이치도 양 겁방가니예 에에 낭나 양 강비리바니네 하 자디 마시 얌나 닝비니네고 하 닝이 이마 아이코기다막 양 와자크라바 이제니 하이 마도 나마 아이나 뽀뽀 이자나 되네 ꯀꯔꯤꯒꯤ ꯏꯆꯥꯁꯨ ꯅꯠꯇꯕ ꯃꯥꯕꯨ ꯑꯩꯅ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯒꯗꯧꯔꯤꯕ ꯃꯄꯣꯛꯁꯤꯃꯒꯤ ꯑꯣꯏꯊꯣꯛꯂꯔꯣꯏꯗꯕ ꯋꯥꯅꯤ ꯃꯗꯨ ꯊꯣꯏꯕꯅ ꯃꯃꯥꯗ ꯑꯃꯨꯛ ꯍꯥꯏ ꯏꯃꯥ ꯅꯪꯅꯁꯨ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯄꯤꯛꯏꯕ ꯄꯨꯛꯆꯦꯜ ꯐꯠꯇ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯍꯩꯃꯥ ꯃꯁꯤ ꯀꯌꯥꯗꯅꯣ ꯌꯦꯡꯉꯨꯅꯦꯍꯦ ꯏꯆꯦꯕꯨ ꯆꯥꯛꯀꯧꯕꯤꯁꯤꯀꯣ ꯏꯃꯥ ꯍꯥꯏ ꯅꯈꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯃꯥꯟꯅꯔꯒ ꯇꯧꯔꯤꯕꯁꯤ ꯀꯔꯤꯅꯣ ꯆꯥꯛꯀꯧꯕ ꯌꯥꯔꯣꯏ ꯑꯩꯅ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯃꯁꯤꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯔꯛꯀꯅꯨ ꯅꯊꯧ ꯇꯧꯔꯨ ꯆꯠꯂꯣ ꯏꯆꯥꯅꯤ ꯀꯥꯏꯅ ꯃꯃꯥ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯣꯏꯅ ꯂꯩꯕꯁꯤꯕꯨ ꯀꯔꯤꯅꯣ ꯆꯠꯂꯨ ꯂꯥꯡꯂꯦꯟꯅ ꯏꯃꯥ ꯅꯪꯁꯦ ꯌꯥꯝꯅ ꯐꯠꯇꯕꯤꯅꯤꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯪꯈꯤ ꯍꯣ ꯐꯠꯇꯕꯤꯅꯦ ꯐꯠꯇꯕꯤ ꯅꯃꯥ ꯑꯩꯗꯤ ꯐꯠꯇꯕꯤꯅꯤ ꯊꯣꯏꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯏꯃꯥ ꯅꯪ ꯅꯕꯨꯛꯆꯦꯡꯗꯣ ꯐꯝꯃꯟꯗꯗꯅ ꯇꯨꯝꯕꯗ ꯃꯪꯂꯥꯛꯅꯔꯒ ꯁꯤꯕ ꯁꯣꯏꯔꯣꯏ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯀꯕꯣꯛ ꯂꯩꯅ ꯍꯩ ꯀꯩꯅꯣ ꯍꯥꯏꯗꯣ ꯑꯗꯨꯒꯨꯝꯕ ꯋꯥꯕꯨ ꯅꯃꯥꯗ ꯍꯥꯏꯕ ꯍꯧꯅꯕ꯭ꯔꯣ ꯅꯈꯣꯏꯅꯦ ꯅꯈꯣꯏꯀꯣ ꯀꯔꯤ ꯃꯆꯥꯁꯤꯡꯅꯣꯃꯦ ꯃꯁꯤꯕꯣ ꯃꯤꯒꯤ ꯃꯆꯥꯁꯤꯡꯅ ꯑꯣꯟꯊꯣꯛꯅ ꯁꯤꯡꯈ꯭ꯔꯦ ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯌꯥꯝꯅ ꯏꯜꯂꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯃꯃꯥ ꯑꯩꯅ ꯍꯥꯏꯕ ꯋꯥꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯀꯔꯤꯒꯤ ꯑꯩꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕ ꯌꯨꯝ ꯑꯁꯤꯗ ꯃꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯡꯒꯨꯜ ꯇꯥꯍꯜꯂꯣꯏ ꯍꯥꯏꯔꯤꯁꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯥꯁꯨ ꯊꯣꯡꯒꯥꯜ ꯑꯗꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛꯅꯤ ꯂꯩꯃꯍꯜꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯀ꯭ꯋꯥ ꯂꯥꯡ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯤ ꯃꯃꯧ ꯅꯨꯄꯤꯕꯨ ꯑꯃꯨꯛ ꯀꯧꯊꯣꯛꯏ ꯊꯕꯥ ꯅꯪꯕꯨ ꯃꯄꯥꯟꯗ ꯑꯝꯇ ꯊꯣꯔꯛꯎꯅꯦꯍꯦ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ 이봉호도부 짝짜라가 짝까니 하이브로 이마 허지둠 짜라니 하이 짝짜라루이 오 마부 로이호드리브로 로이호리 이마 콤보스 마반다 토레이 마마데 잉두나 이마 낭이 셈사바도 로이드리브로 아이 허지둠 짜라다바니 로이리 시다 레이레시 마기 누피데 잉두나 타바 아이 짜라게 파자나 레이럼 아도 모코이 타죠 이짤라니기 아밤바싱 아두수 파자나 항도피로고 ꯃꯈꯣꯏꯒꯤ ꯑꯄꯥꯝꯕꯗꯨꯃ ꯉꯝꯅꯅꯕ ꯇꯧꯕꯤꯒꯗꯕꯅꯤ ꯍꯣꯏ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯀ꯭ꯋꯥ ꯌꯥꯎꯕ ꯈꯥꯎ ꯃꯆꯥꯗꯨ ꯄꯥꯏꯈꯠꯂꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯅꯆꯟꯅꯨꯄꯤ ꯑꯍꯟꯒꯤꯗ ꯍꯥꯟꯅ ꯆꯪꯉꯝꯃꯨ
ꯍꯣꯏꯃ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯈꯣꯝꯕ ꯆꯠꯈ꯭ꯔꯦ ꯊꯕꯥꯇꯣꯟꯁꯨ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯃꯥꯅ ꯇꯧꯒꯗꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯇꯧꯏ ꯈꯣꯝꯕ ꯁꯨꯝ ꯆꯠꯄꯗ ꯃꯆꯟꯅꯨꯄꯤ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯃꯍꯥꯛ ꯆꯪꯁꯤꯜꯂꯦ ꯁꯨꯃꯥꯡ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯉꯥꯟꯕꯤ ꯉꯥꯟꯕꯤ ꯇꯥꯆꯧ ꯂꯥꯛꯏꯌꯦ ꯏꯃꯨꯡꯗ ꯂꯩꯔꯝꯕ ꯉꯥꯟꯕꯤ ꯃꯕꯨꯡꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯍꯔꯥꯎꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯕꯨꯡ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯇꯥꯆꯧ ꯅꯪ ꯂꯥꯛꯑꯕꯣ ꯀꯥꯈꯠꯂꯛꯑꯣ ꯀꯩꯒꯤ ꯂꯦꯞꯄꯒ ꯂꯩꯔꯤꯅꯣ ꯏꯕꯨꯡꯅꯦ ꯅꯪꯕꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯅꯆꯜꯁꯨ ꯇꯥꯆꯧ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯦ ꯇꯥꯆꯧ ꯐꯛꯁꯤꯗ ꯐꯝꯕꯤꯌꯨ ꯈꯣꯝꯕꯁꯨ ꯐꯛꯇꯨꯗ ꯐꯝꯊꯩ ꯉꯥꯟꯕꯤꯗꯤ ꯍꯔꯥꯎꯕꯅ ꯃꯁꯥ ꯑꯗꯨ ꯃꯊꯨꯝ ꯃꯔꯥꯡ ꯍꯧꯏ ꯇꯥꯆꯧ ꯆꯥꯛ ꯆꯥꯔꯛꯑꯕꯣ ꯆꯥꯔꯛꯇ꯭ꯔꯗꯤ ꯁꯤꯗ ꯆꯥꯈ꯭ꯔꯁꯦ ꯑꯩ ꯊꯣꯡꯉꯛꯀꯦ ꯀꯨꯏꯔꯣꯏꯌꯦ ꯑꯦ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯆꯥꯕꯕꯨꯗꯤ ꯆꯥꯔꯛꯇꯦ ꯁꯤꯗ ꯌꯥꯝ ꯀꯨꯏꯅ ꯂꯩꯕ ꯌꯥꯔꯔꯣꯏ ꯅꯅꯥꯎ ꯅꯨꯄꯤ ꯂꯦꯝꯕꯤꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯠꯀꯗꯕ ꯋꯥꯠꯂꯤ ꯑꯗꯨꯏꯁꯨ ꯀꯩꯒꯨꯝꯕ ꯑꯝꯇꯗꯤ ꯆꯥꯈꯨ ꯌꯥꯔꯅꯤ ꯌꯥꯔꯅꯤ ꯀ꯭ꯋꯥꯁꯦ ꯁꯤꯗ ꯊꯝꯃꯒꯦꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯧꯊꯣꯛꯇꯨꯅ ꯊꯝꯃꯤ ꯉꯥꯟꯕꯤꯅ ꯇꯥꯆꯧ ꯅꯅꯝꯃꯅ ꯑꯃꯨꯛ ꯇꯣꯏꯕ ꯅꯈꯣꯏꯒꯤ ꯑꯄꯥꯝꯕ ꯀꯔꯤꯅꯣ ꯍꯪꯉꯛꯎ ꯍꯥꯏꯕꯁꯤꯅꯕꯨ ꯂꯣꯏꯔꯦ ꯏꯃꯥꯅꯕꯨꯗꯤ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯍꯦꯛꯇ ꯍꯥꯞꯂꯒ ꯂꯣꯏꯔꯦꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯀꯔꯤ ꯄꯥꯝꯒꯦ ꯀꯔꯤ ꯍꯥꯞꯍꯟꯅꯤꯡꯕꯒꯦ ꯏꯕꯨꯡꯗ ꯍꯦꯛꯇ ꯍꯥꯏꯌꯨ ꯇꯥꯆꯧꯅꯅꯦ ꯂꯣꯏꯅ ꯍꯥꯞꯀꯗꯣꯏꯅꯤ ꯇꯥꯆꯧ ꯈꯨꯗꯣꯜꯄꯣꯠꯀꯤꯗꯤ ꯅꯆꯟ ꯀꯩꯁꯨ ꯈꯟꯗꯦꯗ ꯇꯥꯆꯧꯅ ꯀꯨꯝ ꯑꯃꯒꯤꯅꯤ ꯍꯥꯏꯅ ꯅꯆꯜꯒꯤ ꯅꯥꯛꯇ ꯂꯥꯛꯇꯨꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯕ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯄꯦꯟꯖꯕ ꯑꯅꯤꯁꯨꯅ ꯂꯩꯇꯦ ꯅꯈꯣꯏꯕꯨ ꯆꯥꯛꯀꯧꯕꯗꯤ ꯑꯩꯒꯤ ꯏꯊꯧꯅꯤꯅꯦꯍꯦ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯇꯥꯆꯧ ꯅꯈꯣꯏꯕꯨ ꯁꯣꯏꯗꯅ ꯆꯥꯛꯀꯧꯕꯤꯒꯅꯤ ꯅꯈꯣꯏ ꯀꯩꯁꯨ ꯋꯥꯒꯅꯨ ꯁꯤꯁꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯇꯥꯆꯧ ꯅꯆꯜꯗꯤ ꯀꯩꯁꯨ ꯄꯥꯝꯖꯗꯦ ꯇꯥꯆꯧ ꯍꯣꯏ ꯏꯅꯝꯃ ꯍꯣꯏ ꯏꯃꯥ ꯍꯣꯏꯅ ꯍꯥꯞꯅꯤꯡꯕ ꯄꯤꯅꯤꯡꯕ ꯀꯔꯤꯅꯣ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯤꯌꯨ ꯃꯗꯨꯗ ꯅꯆꯟꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯂꯧꯖꯒꯦ ꯐꯔꯦ ꯐꯔꯦ ꯅꯪꯅ ꯍꯥꯏꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯅꯝꯃꯒ ꯏꯃꯥꯒ ꯇꯥꯟꯅꯔꯒ ꯀꯩꯅꯣꯝꯃ ꯍꯦꯛꯇ ꯂꯩꯔꯝꯃꯒꯦ ꯌꯥꯝꯃꯤ ꯌꯥꯝꯗꯦ ꯍꯥꯏꯕꯗꯤ ꯊꯤꯒꯅꯨꯀꯣ ꯊꯤꯖꯔꯣꯏꯌꯦ ꯇꯥꯆꯧ ꯐꯔꯦ ꯐꯔꯦ ꯑꯗꯨꯗꯤ ꯇꯥꯆꯧ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯀꯩꯁꯨ ꯆꯥꯗ꯭ꯔꯤ ꯇꯧꯔꯤꯁꯦ ꯇꯥꯆꯧ ꯀꯣꯟꯅꯅꯦ ꯅꯅꯝꯃꯒ ꯂꯥꯛꯑꯒ ꯆꯥꯔꯒꯦ ꯇꯥꯆꯧ ꯏꯅꯝꯃ ꯍꯥꯏꯔꯒ ꯏꯅꯝꯃꯒꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯍꯧꯔꯕꯣ ꯂꯥꯛꯇ꯭ꯔꯤꯕ ꯃꯥꯜꯂꯤ ꯃꯥꯗꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯆꯠꯈꯤꯗꯦ ꯍꯟꯗꯛ ꯆꯠꯂꯗꯤ ꯐꯒꯗꯕꯅꯤ ꯑꯣ ꯍꯣꯏ ꯍꯣꯏ ꯇꯥꯆꯧ ꯊꯣꯛꯑꯒꯦꯀꯣ ꯈꯣꯝꯕ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯤ ꯍꯔꯥꯎꯅ ꯂꯩꯍꯧꯏ ꯈꯣꯝꯕ ꯃꯍꯥꯛ ꯃꯆꯟꯅꯨꯄꯤ ꯌꯥꯏꯃ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯑꯃꯨꯛ ꯆꯠꯂꯤ ꯂꯦꯝꯕꯤꯗꯤ ꯃꯕꯨꯡꯕꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤꯕꯅꯤ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯅ ꯃꯄꯨꯔꯣꯏꯕꯗ ꯍꯥꯏ ꯑꯣ ꯇꯥꯕꯤꯔꯤꯕ꯭ꯔꯣ ꯃꯈꯣꯏ ꯇꯥꯆꯧ ꯉꯔꯥꯡ ꯏꯄ꯭ꯋꯥꯅꯨꯄꯥ ꯂꯥꯛꯇꯨꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯂꯥꯛꯇꯕ ꯌꯥꯗꯦꯅ ꯍꯥꯏꯔꯝꯃꯕꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯑꯩꯒꯤ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯁꯨ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯁꯥꯏ ꯍꯥꯏ ꯍꯟꯗꯛꯇꯤ ꯏꯄꯥꯝꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯆꯠꯄꯗ ꯐꯤ ꯐꯅꯦꯛꯁꯨ ꯈꯔ ꯅꯥꯟꯅ ꯆꯠꯀꯦ ꯑꯗꯨꯒ ꯄꯣꯠꯆꯩꯁꯤꯡꯁꯨꯅꯦ ꯈꯔ ꯌꯥꯝ ꯄꯨꯒꯦ ꯁꯦꯜ ꯈꯔ ꯄꯤꯌꯣꯕ ꯍꯌꯦꯡꯗ ꯀꯩꯅꯣ ꯀꯩꯊꯦꯜ ꯆꯠꯂꯨꯒꯦ ꯃꯤꯕꯨ ꯑꯃꯨꯛ ꯇꯣꯏꯕ ꯆꯤꯟꯕꯅ ꯂꯣꯏꯔꯝꯃꯅꯤ ꯄꯣꯠ ꯆꯩ ꯂꯩꯍꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏꯕ ꯉꯥꯏꯈꯣꯅꯦ ꯅꯪꯅ ꯁꯅꯥꯒꯤ ꯂꯤꯛ ꯍꯥꯞꯄꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯨ ꯆꯨꯝꯕꯨ ꯆꯨꯝꯂꯕ꯭ꯔꯥꯅꯦ ꯍꯣ ꯆꯨꯝꯃꯦ ꯏꯄ꯭ꯋꯥꯅꯨꯄꯥꯅ ꯑꯩꯉꯣꯟꯗ ꯂꯣꯟꯅ ꯍꯥꯏꯔꯝꯃꯕꯅꯤ ꯃꯥꯒꯤꯁꯨ ꯐꯨꯔꯤꯠ ꯃꯆꯥ ꯑꯃꯇꯪꯗꯤ ꯂꯩꯕꯤꯅꯤꯡꯉꯤ ꯍꯤꯌꯥꯏꯅꯨ ꯅꯪꯅ ꯂꯩꯒꯦ ꯈꯜꯂꯤꯕ ꯑꯩꯉꯣꯟꯗ ꯍꯥꯏꯔꯤꯕ ꯃꯌꯥꯝ ꯑꯁꯤꯕꯨ ꯄꯨꯟꯅ ꯂꯨꯄꯥ ꯀꯌꯥꯃꯨꯛꯇꯤ ꯆꯪꯒꯅꯤ ꯍꯤꯌꯥꯏꯅꯨꯅ ꯋꯥꯈꯜ ꯉꯥꯏꯍꯥꯛ ꯇꯧꯗꯨꯅ ꯈꯨꯝꯃꯤ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯁꯨ ꯑꯍꯟꯕ ꯂꯩꯗꯣꯏꯕ ꯏꯄꯥꯝꯗ ꯄꯨꯅꯅꯕ ꯄꯣꯠ ꯆꯩ ꯏꯃꯥꯒ ꯄꯥꯕꯨꯡꯒꯁꯨ ꯌꯥꯎꯗꯣꯏꯕ ꯃꯈꯣꯏ ꯇꯥꯆꯧ ꯂꯨꯄꯥ 500-400 ꯁꯨꯃꯥꯏꯅ ꯌꯥꯅꯤ ꯍꯩꯃꯥ 500-400 ꯍꯥꯏꯕ ꯏꯁ ꯌꯥꯝꯈ꯭ꯔꯦꯗ ꯑꯣꯟꯊꯣꯛꯅ ꯑꯦ ꯀꯥꯏꯗꯒꯤ ꯌꯥꯝꯂꯤꯕ ꯁꯤꯕꯣ ꯌꯥꯝꯕꯨ ꯌꯥꯝꯃꯟꯗ꯭ꯔꯕꯅꯦ ꯑꯩꯒꯤꯁꯦ ꯊꯕꯛ ꯁꯨꯕꯒꯤ ꯁꯦꯜꯗꯨꯁꯨ ꯆꯥꯛꯀꯧꯕ ꯃꯃꯥꯡꯗ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯐꯅ ꯀꯟꯅ ꯍꯥꯏꯕꯅꯤ ꯍꯣꯔꯦꯟ ꯑꯃꯨꯛ ꯍꯥꯏꯕ ꯇꯥꯕꯅꯤ ꯌꯥꯅꯅꯕ ꯈꯔ ꯍꯥꯏꯅꯧꯀꯣ ꯁꯣꯏꯕ ꯌꯥꯗꯕꯅꯤ ꯆꯥꯛꯀꯧꯕ ꯀꯨꯏꯗ꯭ꯔꯕꯅꯦꯕ ꯑꯣ ꯍꯣꯏ ꯍꯣꯏ ꯁꯣꯏꯗꯅꯕ ꯇꯧꯔꯒ ꯂꯣꯏꯔꯦ ꯃꯈꯣꯏꯅ ꯉꯥꯡꯅꯔꯤꯕꯁꯤꯡ ꯑꯗꯨ ꯂꯦꯝꯕꯤ ꯂꯣꯏꯅ ꯇꯥꯏ ꯃꯥꯒꯤ ꯐꯃꯨꯡꯗ ꯎꯡꯗꯨꯅ ꯐꯝꯂꯤ ꯃꯍꯥꯛ ꯃꯄꯨꯔꯣꯏꯕ ꯄꯤꯕꯥꯇꯣꯟ ꯆꯪꯉꯛꯇꯨꯅ ꯍꯪꯂꯦ ꯀꯩꯗꯧꯔꯦ ꯅꯪꯅ ꯑꯃꯨꯛ ꯎꯡꯉꯒ ꯐꯝꯃꯤꯗꯨꯅ ꯑꯩꯗꯤ ꯆꯥꯛ ꯆꯥꯔꯦ ꯅꯪꯁꯨ ꯆꯥꯎꯔꯣꯗꯅ ꯑꯩ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯆꯥꯅꯤꯡꯗ꯭ꯔꯤꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤꯗꯅ ꯂꯦꯝꯕꯤꯌꯥ ꯅꯪꯒꯤꯁꯤꯕꯨ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇꯕꯒꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯀꯥꯏꯅ ꯍꯥꯏꯕꯗꯨꯔꯅꯦ ꯅꯠꯇ꯭ꯔꯗꯤ ꯀꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯃꯤ ꯈ꯭ꯋꯥꯏꯒꯤꯗꯤ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯣꯏꯅ ꯂꯥꯛꯅꯈ꯭ꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤꯅ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇꯦ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ ꯏꯁ ꯑꯁꯤꯒꯤꯕꯨ ꯂꯥꯛꯆꯖꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯃꯤꯠꯁꯨ ꯈꯔ ꯋꯥꯠꯂꯤꯁꯤꯗꯤ ꯊꯕꯛ ꯆꯤꯟꯗꯨꯅ ꯂꯥꯛꯄ ꯐꯔꯛ ꯇꯥꯗꯨꯅ ꯇꯧꯔꯤꯔꯝꯅꯤ
ꯊꯕꯛꯅꯤ ꯍꯦꯟꯅ ꯂꯨꯕ꯭ꯔꯣ? ꯌꯦꯡꯉꯨ, ꯏꯆꯦꯒꯤꯗꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯃꯤ, ꯆꯥꯛꯀꯧꯕ ꯆꯠꯇꯣꯔꯦꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯔꯤꯁꯦ꯫ ꯄꯤꯕꯥꯇꯣꯟꯅ ꯐꯥꯒꯤ ꯇꯧꯔꯛꯏ꯫ ꯅꯣꯏ ꯇꯥꯆꯧꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯇ꯭ꯔꯒꯅꯅꯦ, ꯑꯩꯅ ꯀꯣꯛꯅꯄꯥꯝꯗ ꯆꯥꯛꯀꯧꯕ ꯊꯤꯟꯕꯤꯔꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯐꯥꯒꯤꯗꯣ ꯃꯇꯥꯡ ꯌꯥꯝꯅ ꯆꯥꯗꯦ꯫ ꯐꯔꯦꯁꯦ, ꯑꯩ ꯊꯕꯛ ꯆꯠꯅꯅꯕ ꯇꯧꯔꯒꯦ꯫ ꯅꯪꯁꯨꯅꯦ ꯄꯩꯊꯣꯛꯇꯨꯅ ꯂꯩꯔꯅꯨ, ꯆꯥꯛꯇꯣ ꯆꯥꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯗꯨꯅ ꯂꯩꯔꯤꯉꯩ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯄꯥꯟꯗꯒꯤ ꯈꯣꯝꯕꯅ, ꯂꯦꯝꯕꯤ, ꯂꯦꯝꯕꯤ, ꯏꯕꯨꯡꯒꯤ ꯂꯦꯝꯕꯤ, ꯇꯥꯆꯧ ꯂꯥꯛꯏꯌꯦ꯫ ꯑꯁꯨꯝꯅ ꯀꯧꯏ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯄ ꯑꯁꯤꯕꯨ ꯂꯦꯝꯕꯤꯅ ꯍꯦꯛ ꯇꯥꯔꯕꯗ ꯍꯔꯥꯎꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ, ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯈꯣꯟꯖꯦꯜ ꯃꯥꯜꯂꯦ, ꯇꯥꯆꯧ ꯂꯥꯛꯑ ꯃꯥꯜꯂꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯍꯥꯟꯅ ꯆꯦꯟꯊꯣꯔꯛꯏ꯫ ꯃꯕꯨꯡꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ, ꯇꯥꯆꯧ, ꯑꯩ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ? ꯃꯥꯅꯦ ꯃꯥꯅꯦ, ꯇꯥꯆꯧꯅꯅꯦ ꯅꯪꯕꯨ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏꯅꯤ꯫ ꯄꯤꯕꯥꯇꯣꯟꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯇꯨꯅ, ꯏꯕꯥꯏ ꯂꯥꯛꯄꯤꯔꯦ, ꯃꯉꯣꯟꯗ ꯀꯥꯈꯠꯄꯤꯔꯛꯎ꯫ ꯇꯥꯆꯧ, ꯀꯥꯈꯠꯂꯛꯑꯣ, ꯁꯤꯗ ꯐꯝꯃꯣ꯫ ꯈꯣꯝꯕ ꯀꯥꯈꯠꯇꯨꯅ ꯐꯝꯃꯤ꯫ ꯃꯥꯅꯒ ꯑꯁꯨꯝꯅ ꯄꯥꯎ ꯍꯥꯏꯕ ꯆꯠꯄ ꯑꯁꯤꯗ ꯃꯆꯜꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯃꯣꯟ ꯃꯤꯅꯣꯛ ꯇꯝꯖꯕꯁꯤ ꯎꯕꯗ ꯃꯥꯒꯤ ꯊꯃꯣꯏ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯖꯩ꯫ ꯇꯥꯆꯧ, ꯑꯩꯗꯤ ꯅꯪ ꯂꯥꯛꯄ ꯉꯥꯏꯔꯝꯃꯤꯅꯤ꯫ ꯏꯕꯥꯏ, ꯅꯆꯟꯅꯨꯄꯤꯁꯦ ꯏꯕꯥꯏ ꯂꯥꯛꯇ꯭ꯔꯦꯅ ꯑꯃꯨꯛ ꯇꯣꯏꯕ, ꯃꯃꯪꯗ ꯐꯥꯎꯕ ꯃꯆꯤꯟ ꯑꯁꯤꯗꯅꯦ ꯑꯗꯨꯝ ꯁꯣꯜꯂꯒ ꯂꯩꯔꯕꯅꯤ꯫ ꯉꯟꯅ ꯂꯥꯛꯀꯦ ꯈꯟꯕꯅꯤ, ꯊꯕꯛ ꯍꯦꯛꯇ ꯊꯥꯗꯣꯛꯄ ꯌꯥꯗ꯭ꯔꯗꯨꯅ ꯇꯧꯕꯅꯤ꯫ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯏꯕꯥꯏ꯫ ꯈꯣꯝꯕꯅ ꯈꯥꯎ ꯃꯅꯨꯡꯗꯒꯤ ꯀ꯭ꯋꯥꯗꯨ ꯂꯧꯊꯣꯛꯇꯨꯅ, ꯕꯦꯃꯥ, ꯁꯤꯁꯤ, ꯏꯕꯨꯡꯅꯦ ꯅꯪꯒꯤ ꯆꯦꯕꯥꯎ ꯄꯤꯔꯝꯂꯒꯦ, ꯉꯟꯅ ꯂꯥꯛꯎꯀꯣ꯫ ꯂꯦꯝꯕꯤꯅ ꯃꯗꯨꯕꯨ ꯃꯔꯨ ꯅꯣꯝꯗꯨꯅ ꯂꯧꯖꯩ꯫ ꯍꯣꯏ ꯇꯥꯆꯧ, ꯅꯪꯒꯤꯕꯨ ꯀꯔꯤ ꯍꯥꯞꯄꯣ ꯍꯥꯏꯔꯤꯅꯣ? ꯇꯥꯆꯧ, ꯅꯪꯒꯤꯁꯦ ꯏꯆꯦꯒꯤꯗ ꯍꯥꯟꯅ ꯆꯠꯂꯨꯔꯤꯔꯣ? ꯍꯣꯏꯅꯦ ꯍꯣꯏꯅꯦ, ꯅꯆꯦꯒꯤꯗ ꯍꯥꯟꯅ ꯆꯠꯂꯨꯔꯤꯕꯅꯤ꯫ ꯏꯆꯦꯒꯤꯗꯤ ꯀꯔꯤ ꯍꯥꯞꯄꯤꯌꯣ ꯍꯥꯏꯔꯛꯀꯦ? ꯀꯔꯤ ꯍꯥꯞꯄꯨꯒꯦ ꯍꯥꯏꯅ ꯍꯪꯕꯅꯤ, ꯈꯨꯃꯛꯇꯦ, ꯑꯩꯈꯣꯏꯅ ꯊꯣꯛꯄ ꯑꯃ ꯍꯦꯛꯇ ꯍꯥꯞꯄꯣ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯇꯥꯆꯧ, ꯑꯩꯒꯤꯁꯨ ꯏꯆꯦꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯍꯦꯛꯇ ꯍꯥꯞꯄꯤꯔꯣꯗ꯫ ꯏꯆꯜꯒꯤ ꯑꯄꯥꯝꯕ ꯂꯩꯔꯁꯨ ꯍꯦꯛꯇ ꯍꯥꯏꯌꯨꯗꯅ, ꯏꯕꯨꯡꯅ ꯁꯣꯏꯗꯅ ꯍꯥꯞꯀꯅꯤ꯫ ꯌꯥꯔꯅꯤꯗ ꯇꯥꯆꯧ, ꯇꯥꯆꯧꯅ ꯃꯆꯜ ꯑꯩꯒꯤꯅꯦ ꯍꯥꯏꯅ ꯂꯩꯕꯤꯔꯝꯕ, ꯑꯗꯨꯅꯅꯦ ꯅꯆꯜ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯗꯨꯝ ꯄꯦꯟꯖꯔꯒꯦ꯫ ꯏꯕꯥꯏ, ꯀꯩꯕꯨ ꯍꯥꯞꯄꯨꯅꯤ ꯍꯥꯏꯕꯒꯦ, ꯆꯥꯛ ꯆꯔꯥ ꯑꯃ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕ ꯃꯗꯨꯅ ꯃꯔꯨꯅꯤ꯫ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠꯇꯤꯅꯦ ꯁꯤꯃ ꯍꯥꯞꯄꯤꯌꯨ ꯍꯥꯏꯒꯅꯨ ꯍꯥꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯃꯗꯨꯁꯨ ꯍꯦꯛ ꯌꯥꯕ ꯅꯠꯇꯦꯗꯣ, ꯃꯈꯣꯏꯒꯤꯁꯨ ꯑꯄꯥꯝꯕ ꯂꯩꯔꯝꯒꯅꯤꯅꯦꯍꯦ꯫ ꯇꯥꯆꯧ, ꯑꯄꯥꯝꯕ ꯑꯝꯇ ꯂꯩꯖꯗꯦ, ꯇꯥꯆꯧꯅ ꯍꯥꯞꯄꯤꯕꯗꯨꯅ ꯍꯦꯛꯇ ꯌꯥꯖꯔꯦ꯫ ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯑꯗꯨ ꯑꯣꯏꯔꯕꯗꯤꯅꯦ ꯅꯆꯦꯒ ꯆꯞ ꯃꯥꯟꯅꯕ ꯑꯃ ꯑꯣꯏꯅ ꯍꯥꯞꯄꯤꯔꯒꯦ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯇꯥꯆꯧ, ꯆꯥꯛꯄꯨ ꯆꯥꯔꯛꯑꯕꯣ? ꯆꯥꯔꯛꯇ꯭ꯔꯤꯗ꯫ ꯑꯗꯨꯗꯤ ꯆꯥꯈ꯭ꯔꯁꯤ, ꯆꯥꯛꯀ ꯂꯣꯏꯔꯕꯅꯤ꯫ ꯌꯥꯔꯅꯤꯗ, ꯀꯣꯟꯅ ꯆꯥꯔꯒꯦ꯫ ꯀꯩꯒꯤ ꯀꯣꯟꯅꯅꯣ? ꯏꯕꯥꯏ, ꯆꯥꯛ ꯆꯥꯔꯒ ꯍꯟꯕꯤꯈ꯭ꯔꯣ꯫ ꯁꯦꯟ, ꯌꯥꯔꯅꯤ, ꯅꯣꯡꯃ ꯐꯖꯅ ꯂꯥꯛꯑꯒ ꯆꯥꯔꯒꯦ꯫ ꯑꯁꯨꯝ ꯍꯥꯏꯗꯨꯅ ꯌꯥꯗ꯭ꯔꯦ ꯑꯔꯣꯏꯕ ꯑꯣꯏꯅ꯫ ꯐꯔꯦ ꯐꯔꯦ, ꯇꯥꯆꯧꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ, ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯇꯣ ꯉꯟꯇꯥꯅ ꯂꯥꯛꯎꯀꯣ꯫ ꯍꯣꯏ ꯇꯥꯆꯧ꯫ ꯑꯁꯨꯝꯅ ꯈꯣꯝꯕꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯝꯗꯨꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯂꯦꯝꯕꯤ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯅ ꯍꯔꯥꯎꯅ ꯂꯩꯍꯧꯏ꯫ ꯄꯤꯕꯥꯇꯣꯟꯅ ꯍꯥꯏ, ꯍꯧꯖꯤꯛꯇꯤ ꯅꯪ ꯍꯔꯥꯎꯔꯦꯅꯦ ꯍꯥ? ꯍꯔꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ, ꯍꯔꯥꯎꯕ ꯇꯥꯕ꯫ ꯍꯔꯥꯎꯔꯅꯤ ꯅꯪ꯫ ꯑꯇꯩ ꯂꯥꯏꯔꯤ, ꯆꯥꯛꯀꯧꯕ ꯆꯠꯄ ꯀꯥꯟꯗ ꯄꯨꯅꯅꯕ ꯄꯣꯠ ꯆꯩꯗꯣ ꯂꯩꯕ ꯍꯧꯔꯗꯣꯏꯅꯤꯀꯣ? ꯍꯣꯏ ꯍꯣꯏ, ꯂꯩꯔꯁꯤ꯫ ꯐꯔꯦ ꯐꯔꯦ, ꯉꯁꯤꯒꯤꯗꯤ ꯑꯩꯁꯨ ꯊꯕꯛ ꯆꯠꯂꯒꯦ꯫ ꯆꯠꯄꯤꯔꯨꯔꯣ, ꯉꯟꯅ ꯍꯟꯖꯤꯟꯕꯤꯔꯛꯎꯀꯣ꯫ ꯍꯣꯏ ꯍꯥꯏꯔꯝꯗꯨꯅ ꯄꯤꯕꯥꯇꯣꯟꯁꯨ ꯆꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯤꯁꯨ ꯍꯔꯥꯎꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯍꯤꯌꯥꯏꯅꯨꯅ ꯍꯥꯏꯖꯩ, ꯁꯛꯇꯥ ꯑꯁꯤꯒ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎꯒꯁꯨ ꯍꯥꯏꯕ ꯂꯥꯛꯏ ꯃꯥꯜꯂꯦ, ꯍꯔꯥꯎꯗꯅꯒꯁꯨ ꯇꯧꯔꯤ, ꯀꯔꯤꯕꯨ ꯍꯥꯞꯄꯤꯔꯛꯀꯅꯤ ꯍꯥꯏꯗꯨꯅ ꯇꯧꯖ ꯁꯥꯔꯤꯅꯣ? ꯃꯃꯤꯠ ꯊꯛꯍꯟꯒꯦ ꯈꯪꯅꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤ꯫ ꯅꯣꯡꯃꯗꯒꯤ ꯅꯤꯅꯤ, ꯅꯤꯅꯤꯗꯒꯤ ꯍꯨꯝꯅꯤ, ꯃꯔꯤꯅꯤ, ꯃꯉꯥꯅꯤ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯍꯌꯦꯡꯇ ꯉꯥꯏꯔꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ꯫ ꯉꯁꯤꯒꯤ ꯑꯍꯤꯡ ꯑꯁꯤꯃ ꯍꯦꯛ ꯍꯧꯖꯤꯟꯈꯤꯕꯗ ꯅꯤꯉꯣꯜꯁꯤꯡꯅ ꯀꯣꯏꯔꯥꯡ ꯂꯥꯡꯅꯔꯅꯤ꯫ ꯊꯕꯥꯇꯣꯟꯅ ꯃꯆꯟꯅꯨꯄꯤ ꯊꯣꯏꯕꯤꯒ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕꯤ, ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯃꯆꯨ ꯆꯞ ꯃꯥꯟꯅꯕ ꯑꯅꯤ ꯂꯩꯕꯤꯔꯦ꯫ ꯃꯗꯨꯅ ꯀꯨꯝꯁꯤꯒꯤ ꯑꯣꯏꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯤꯉꯣꯜ ꯑꯅꯤꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯂꯥꯡꯂꯦ꯫ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤꯗ ꯍꯥꯏ, ꯍꯩ ꯑꯇꯣꯝꯕꯤ, ꯅꯪꯅ ꯃꯔꯣꯜ ꯑꯃ ꯊꯕꯛ ꯂꯩꯊꯣꯛꯄꯅꯤ, ꯊꯕꯛ ꯄꯨꯝꯅꯃꯛ ꯑꯁꯦ ꯅꯅꯝꯕꯅ ꯂꯣꯏꯅ ꯇꯧꯗꯨꯅ ꯂꯩꯔꯦ꯫ ꯍꯌꯦꯡꯗꯤꯅꯦ ꯃꯤ ꯊꯨꯡꯂꯅꯤ, ꯀꯣꯏꯔꯥꯡ ꯂꯥꯡꯅꯒꯅꯤ, ꯋꯥꯏꯁꯤꯠ ꯂꯝꯁꯦꯡ ꯈꯔꯇꯁꯨ ꯇꯧꯗꯅ ꯏꯅꯝꯃꯅ ꯇꯧꯔꯤꯁꯤꯗꯤ꯫ ꯅꯅꯝꯃꯁꯤ ꯋꯥꯔꯅꯤ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯣ, ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯌꯥꯗꯕ꯭ꯔꯣ? ꯑꯁ, ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ ꯑꯩꯁꯨ ꯉꯁꯥꯏ ꯑꯌꯨꯛꯇ ꯇꯧꯔꯝꯃꯤꯗꯨꯗꯤ꯫ ꯅꯪ ꯑꯃꯀꯣ ꯅꯁꯥꯒꯤ ꯀꯥ ꯀꯥꯗꯣ ꯐꯖꯅ ꯁꯤꯠ ꯁꯦꯡꯗꯣꯛꯎ,
ꯍꯌꯦꯡꯗꯤꯅꯦ ꯑꯃꯠꯇ ꯁꯪꯂꯔꯣꯏꯗꯕꯅꯤ꯫ ꯍꯣꯏ ꯏꯃꯥ, ꯑꯩ ꯇꯧꯖꯔꯒꯦ꯫ ꯊꯣꯏꯕꯤ ꯆꯪꯈꯤ꯫ ꯂꯩꯃꯍꯜꯅ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯊꯕꯥ, ꯊꯕꯥ, ꯀꯗꯣꯝꯗ ꯂꯩꯒꯦꯅꯦ ꯅꯪꯕꯣ? ꯏꯃꯥ, ꯑꯩ ꯁꯣꯝꯗ ꯃꯅꯤꯡꯗ ꯋꯥꯏ ꯇꯩꯔꯤꯌꯦ꯫ ꯍꯩꯃꯥ, ꯅꯪꯗꯤ ꯃꯅꯤꯡꯁꯨ ꯂꯣꯏꯅ ꯇꯩꯔꯤꯕꯣꯏꯔꯦ? ꯃꯅꯤꯡꯁꯤꯁꯨ ꯄꯨꯂꯞ ꯌꯥꯎꯊꯣꯛꯑꯝꯃꯒꯦ ꯏꯃꯥ꯫ ꯏꯃꯥꯅꯦ ꯀꯩꯊꯦꯜ ꯐꯥꯎꯕ ꯐꯠ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ꯫ ꯀꯔꯤ ꯂꯩꯔꯛꯎꯒꯦ? ꯉꯥ ꯑꯃ ꯊꯣꯡꯅꯕ꯫ ꯅꯆꯟꯅꯨꯄꯤ ꯌꯥꯏꯃꯗꯨꯗꯤ ꯉꯥ ꯇꯥꯎꯕ ꯆꯥꯕ ꯌꯥꯝꯅ ꯄꯥꯝꯖꯕꯅꯤ꯫ ꯃꯥꯒꯤ ꯈꯔ ꯑꯃ ꯇꯥꯎꯕꯤꯔꯕ, ꯂꯐꯨ ꯑꯃ ꯏꯔꯣꯜꯂꯕ, ꯆꯝꯐꯨꯠ ꯑꯃꯅꯤ꯫ ꯑꯇꯩꯗꯤ ꯀꯔꯤ ꯊꯣꯡꯁꯤꯒꯦ? ꯏꯃꯥ, ꯑꯩꯗꯤ ꯎꯇꯤꯔ ꯆꯒꯦꯝꯄꯣꯝꯕꯔ ꯑꯃ ꯍꯥꯞꯀꯦ ꯍꯥꯏꯅ ꯈꯜꯂꯤꯌꯦ꯫ ꯑꯗꯨ ꯑꯣꯏꯔꯒꯅꯅꯦ ꯊꯦꯜꯗ ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯛꯑꯒꯦ꯫ ꯌꯥꯎꯔꯝꯂꯒꯅ ꯍꯌꯦꯡ ꯆꯒꯦꯝꯄꯣꯝꯕꯁꯤ, ꯌꯥꯎꯔꯝꯗ꯭ꯔꯒꯅꯅꯦ ꯎꯇꯤꯔ ꯀꯩꯅꯣꯝꯃ ꯊꯣꯡꯕ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯣꯏꯕꯤꯅ ꯁꯠꯊꯣꯔꯛꯇꯨꯅ ꯏꯃꯥ, ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦꯀꯣ, ꯌꯦꯟ ꯑꯣꯏꯅ ꯊꯣꯡꯁꯤ꯫ ꯍꯥꯏ, ꯊꯕꯛ ꯇꯧ ꯍꯥꯏꯔꯒ ꯃꯁꯤ! ꯅꯣꯏꯅ ꯉꯥ ꯊꯣꯡꯒꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯣ, ꯑꯗꯨ ꯇꯥꯕꯗ ꯑꯩꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ꯫ ꯆꯥꯅꯤꯡꯗ꯭ꯔꯗꯤ ꯀꯔꯤ ꯎꯄꯥꯏ ꯂꯩꯒꯦ? ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯤꯗꯤ ꯉꯥꯅ ꯆꯥꯛꯀꯧꯒꯗꯕꯅꯤ꯫ ꯑꯗꯨ ꯑꯣꯏꯁꯨ ꯌꯦꯟ ꯊꯣꯡꯒꯗꯕꯅꯤ꯫ ꯍꯥꯏ, ꯅꯪ ꯑꯣꯏꯗ ꯄꯥꯗꯕ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯅꯊꯧ ꯇꯧꯔꯁꯨ ꯆꯠꯂꯣ꯫ ꯌꯦꯟꯁꯨ ꯊꯣꯡꯗꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡꯗ ꯐꯠ ꯆꯪꯈꯤ ꯂꯩꯃꯍꯜꯅ ꯍꯥꯏꯖꯩ꯫ ꯃꯁꯤꯒꯤ ꯃꯆꯥ ꯑꯁꯤꯃꯅꯦ ꯐꯔꯣꯏꯗꯧꯔꯤ꯫ ꯃꯁꯤꯃꯁꯨꯅꯦ ꯀꯣꯛ ꯍꯦꯛ ꯃꯌꯨꯝ ꯄꯥꯟꯊꯣꯛꯈ꯭ꯔꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯃꯧ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯗꯤ ꯏꯃꯥ ꯀꯩꯊꯦꯜ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯍꯣꯏ ꯏꯃꯥ꯫ ꯂꯩꯃꯍꯜꯗꯣ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯊꯕꯛ ꯃꯈꯥ ꯇꯥꯅ ꯇꯧꯍꯧꯏ꯫ ꯌꯥꯆꯪꯂꯛꯄ ꯃꯇꯝꯅꯤ꯫ ꯊꯕꯥꯇꯣꯟ ꯉꯁꯤꯗꯤ ꯃꯍꯥꯛ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤ ꯑꯃꯝꯕ ꯌꯦꯅꯈꯥ ꯃꯅꯤꯡ ꯑꯗꯣꯝꯗ ꯊꯣꯛꯇꯨꯅ ꯐꯝꯊꯗꯨꯅ ꯃꯍꯥꯛ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯗꯨꯅ ꯀꯞꯆꯔꯤ꯫ ꯊꯃꯣꯏꯅꯨꯡꯗꯅ ꯍꯥꯏꯖꯩ, ꯑꯩꯁꯨ ꯅꯤꯡꯉꯣꯜꯅꯤ꯫ ꯀꯔꯝꯕ ꯁꯥꯒꯩ ꯑꯣꯜꯂꯕꯤ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅꯣ? ꯈꯨꯡ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯕꯨ ꯆꯠꯅꯤꯡꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯍꯟꯗꯛꯁꯨ ꯆꯠꯄ ꯐꯪꯗ꯭ꯔꯤ꯫ ꯑꯗꯨꯃꯛ ꯆꯠꯄ ꯐꯪꯂꯔꯣꯏꯗ꯭ꯔꯥ ꯑꯩꯁꯦ? ꯂꯩꯃꯍꯜꯗꯨ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯕꯦꯃꯥ, ꯊꯕꯥ, ꯀꯔꯤ ꯋꯥꯠꯂꯤꯒꯦꯅꯦ ꯅꯪꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯗ ꯌꯦꯡꯉꯤ꯫ ꯆꯥꯛꯈꯨꯝꯗ ꯃꯃꯧ ꯅꯨꯄꯤ ꯂꯩꯔꯝꯗꯕ ꯑꯗꯨꯗ ꯁꯤꯗꯗꯤ ꯂꯩꯇꯦꯅꯦꯍꯦ꯫ ꯃꯅꯤꯡꯊꯣꯡ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯔꯗꯨꯅ ꯃꯅꯤꯡ ꯑꯗꯣꯝꯗ ꯍꯥꯏꯐꯦꯠ ꯊꯣꯛꯇꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯀꯧꯏ꯫ ꯊꯕꯥ! ꯍꯩꯃꯥ, ꯏꯃꯥ ꯏꯕꯦꯝꯃ, ꯀꯗꯥꯏꯗ ꯆꯠꯈ꯭ꯔꯕꯅꯣꯅꯦ? ꯀꯞꯇꯨꯅ ꯂꯩꯔꯝꯕ ꯊꯕꯥꯇꯣꯟ ꯃꯃꯥꯅ ꯑꯗꯨꯝꯅ ꯀꯧꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗꯨꯗ ꯃꯈꯨꯠ ꯑꯗꯨꯅ ꯃꯄꯤ ꯑꯗꯨ ꯁꯠ ꯇꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯏꯃꯥ, ꯑꯩ ꯁꯤꯗ ꯂꯩꯌꯦ꯫ ꯅꯪꯗꯤ ꯃꯅꯤꯡꯁꯤꯗ ꯀꯩꯗꯧꯔꯤꯕ? ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯤ꯫ ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯃꯁꯛ ꯑꯗꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯌꯦꯡꯕꯇꯗ ꯃꯍꯥꯛ ꯈꯪꯕ ꯉꯝꯂꯦ꯫ ꯃꯥꯅ ꯍꯪꯉꯤ, ꯅꯪꯕꯨ ꯀꯞꯂꯨꯔꯤꯕ꯭ꯔꯣ? ꯏꯃꯥ, ꯀꯞꯇꯦꯗ꯫ ꯍꯩ, ꯃꯤꯅꯝꯒꯅꯨ꯫ ꯏꯃꯥ, ꯅꯃꯧ ꯀꯞꯇꯦ꯫ ꯑꯩꯁꯨ ꯈꯪꯉꯤꯅꯦ ꯏꯃꯥ ꯏꯕꯦꯝꯃ꯫ ꯁꯦ, ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯈꯜꯂꯨꯔꯅꯨ꯫ ꯏꯃꯥꯁꯨ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥ, ꯅꯃꯧ ꯀꯩꯁꯨ ꯈꯟꯖꯕ ꯂꯩꯖꯗꯦ꯫ ꯈꯣꯝꯕꯁꯨ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯇꯨꯅ ꯏꯃꯥ, ꯀꯩꯗꯧꯅꯔꯒꯦ? ꯍꯣ, ꯏꯃꯧ ꯅꯨꯄꯤꯁꯦ ꯃꯅꯤꯡꯁꯤꯗ ꯀꯞꯇꯨꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯃꯥꯗꯤ ꯀꯩꯒꯤ? ꯊꯕꯥ, ꯅꯪꯗꯤ ꯀꯩꯒꯤ ꯀꯞꯄꯤꯕ? ꯍꯣ, ꯀꯔꯤꯒꯤ ꯑꯣꯏꯅꯤ? ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗꯤ ꯍꯌꯦꯡꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤꯗꯤ ꯍꯟꯗꯛꯁꯨ ꯃꯄꯥꯝꯗꯒꯤ ꯃꯤꯑꯣꯏ ꯑꯃꯠꯇ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕꯁꯨ ꯂꯥꯛꯇ꯭ꯔꯦ꯫ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯁꯤꯡꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯕꯅꯤ꯫ ꯀꯔꯝꯅꯗꯤ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯣꯏ? ꯊꯕꯥ, ꯅꯪ ꯀꯩꯁꯨ ꯈꯟꯒꯅꯨ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯅꯪꯒꯤ ꯌꯨꯝꯒꯤ ꯏꯃꯥꯅ ꯅꯪꯕꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯅꯨꯡꯁꯤꯔꯛꯀꯅꯤ꯫ ꯅꯪ ꯉꯥꯏꯕꯗ ꯀꯜꯂꯨ꯫ ꯑꯩ ꯀꯩꯁꯨ ꯈꯟꯗꯦꯗ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯁꯤꯗꯤ꯫ ꯅꯪꯒꯤ ꯑꯄꯥꯝꯕꯁꯨ ꯑꯩꯅ ꯂꯩꯕꯤꯅꯤ꯫ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯀꯅꯤ? ꯑꯁꯨꯛ ꯐꯕꯤ ꯏꯃꯧꯕꯨ ꯃꯈꯣꯏꯅ ꯇꯥꯊꯤꯅ ꯇꯧꯕ, ꯃꯈꯣꯏꯁꯨ ꯅꯣꯡꯃꯗꯤꯅꯦ ꯈꯪꯕ ꯑꯣꯏꯔꯁꯅꯨ꯫ ꯊꯕꯥꯇꯣꯟꯒꯤ ꯈꯟꯕꯗ ꯃꯈꯣꯏꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯖꯩ꯫ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯖꯤꯟꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯥꯁꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯑꯗꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯒꯦ ꯍꯥꯏꯅ ꯈꯜꯂꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯁꯨ ꯉꯥꯜꯂꯛꯂꯦ꯫ ꯉꯁꯤꯗꯤ ꯈꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯊꯣꯛꯄ ꯍꯤꯌꯥꯡꯒꯩꯒꯤ ꯅꯤꯅꯤ ꯄꯥꯟꯕ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯅꯤ꯫ ꯄꯨꯝꯅꯃꯛ ꯏꯔꯥꯡ ꯂꯥꯡꯅꯩ꯫ ꯌꯦꯡꯂꯨꯕ ꯈꯨꯗꯤꯡꯗ ꯍꯔꯥꯎ ꯃꯣꯃꯣꯟ ꯃꯤꯅꯣꯛꯅ ꯊꯜꯂꯦ꯫ ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏ, ꯊꯕꯥ, ꯊꯕꯥ, ꯏꯃꯨꯡꯗꯒꯤ ꯂꯣꯡꯎꯞꯇꯣ ꯑꯝꯇ ꯄꯨꯊꯣꯔꯛꯑꯣ, ꯑꯩ ꯉꯥ ꯐꯥꯔꯛꯑꯒꯦ꯫ ꯊꯣꯏꯕꯤꯅ ꯑꯣꯏꯅ ꯂꯣꯡꯎꯞ ꯑꯗꯨ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯏ꯫ ꯇꯥꯆꯧ, ꯁꯦ, ꯏꯅꯝꯃ ꯊꯕꯛ ꯇꯧꯍꯧꯔꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯅꯪꯅꯦ ꯉꯥ ꯍꯥꯞꯅꯕ ꯄꯣꯠ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯛꯑꯣ꯫
ꯍꯣꯏ ꯇꯥꯆꯧ ꯂꯣꯡꯎꯞꯇꯨ ꯄꯥꯏꯗꯨꯅ ꯆꯠꯂꯤ ꯃꯃꯥꯡ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯅꯅꯕ ꯍꯣꯠꯅꯩ ꯂꯩꯃꯍꯜꯁꯨ ꯃꯈꯨꯠꯇ ꯃꯥꯏꯔꯦꯟ ꯑꯃ ꯄꯥꯏꯗꯨꯅ ꯆꯪꯂꯛꯏ ꯃꯆꯥꯅꯨꯄꯥꯅ ꯄꯨꯈ꯭ꯔꯤꯗ ꯀꯨꯝꯗꯨꯅ ꯉꯥ ꯐꯥꯔꯤꯕꯗꯨ ꯎꯔꯗꯨꯅ ꯆꯪꯁꯤꯜꯂꯤ ꯑꯗꯨꯒ ꯍꯥꯏ ꯏꯕꯨꯡꯉꯣ ꯉꯥꯕꯨ ꯀꯌꯥꯝ ꯐꯥꯔꯒꯦ ꯏꯃꯥ ꯑꯃꯈꯛꯇ ꯐꯥꯕꯗ ꯉꯥꯏꯔꯤ ꯊꯣꯏꯕꯤꯅ ꯏꯃꯥ ꯁꯤꯗ ꯂꯩꯔꯦ ꯌꯦꯡꯉꯨꯇꯨ ꯀꯌꯥꯝꯕꯨ ꯆꯥꯎꯔꯒꯦꯅꯦ ꯆꯥꯎꯕꯒꯤꯗꯤ ꯆꯥꯎꯔꯦꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯉꯤ ꯍꯩꯃꯥ ꯆꯥꯎꯔꯦꯅꯦꯍꯦ ꯁꯤꯗꯤ ꯏꯕꯨꯡꯉꯣ ꯁꯤꯒꯨꯝꯕ ꯑꯃꯒ ꯐꯥꯔꯣ ꯑꯗꯨꯒ ꯌꯥꯔꯅꯤ ꯏꯃꯥ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯕꯕꯣ ꯑꯁ ꯑꯩꯅ ꯉꯔꯥꯡ ꯍꯥꯏꯕꯗꯣ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯅꯦꯍꯦ ꯑꯩꯅ ꯌꯦꯟ ꯊꯣꯡꯁꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯉꯥ ꯊꯣꯡꯕ ꯆꯥꯅꯤꯡꯗꯦ ꯍꯩ ꯑꯃꯨꯛ ꯍꯧꯔꯛꯑꯕ ꯅꯪ ꯇꯨꯃꯤꯟꯅ ꯂꯩꯖꯧꯀꯣ ꯅꯕꯨꯡ ꯇꯥꯔꯗꯤ ꯆꯩꯕꯤꯔꯅꯤ ꯑꯩꯅꯕꯨ ꯍꯥꯏꯔꯗꯤ ꯇꯧꯔꯛꯑꯗꯧꯅꯤ ꯃꯇꯥꯡ ꯆꯥꯗꯦ ꯍꯥꯏꯕꯅꯤꯅꯦ ꯅꯪꯕꯨ ꯀꯣꯟꯅ ꯆꯥꯋꯣ ꯌꯥꯔꯦ ꯑꯝꯇ ꯆꯥꯔꯔꯣꯏ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯎꯔꯞꯅ ꯃꯃꯥꯏ ꯂꯩꯗꯨꯅ ꯆꯠꯈꯤ ꯂꯩꯃꯍꯜꯅ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤꯕꯨ ꯑꯩꯕꯨ ꯀꯃꯥꯏꯅ ꯉꯥꯡꯅꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦꯃꯤ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯗꯨꯅ ꯏꯕꯨꯡꯉꯣ ꯑꯃꯒ ꯐꯥꯔꯛꯑꯣꯀꯣ ꯏꯃꯥꯁꯨ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯨꯒꯦ ꯍꯣꯏ ꯃꯥ ꯂꯩꯃꯍꯜ ꯌꯨꯝ ꯇꯝꯅ ꯆꯪꯉꯤ ꯆꯥꯛꯈꯨꯝꯗꯅ ꯊꯕꯥꯇꯣꯟꯅ ꯃꯩ ꯊꯥꯡꯒꯠꯄ ꯍꯧꯔꯝꯂꯦ ꯂꯩꯃꯍꯜ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯃꯥꯏꯔꯦꯟ ꯑꯗꯨ ꯃꯈꯥꯗ ꯊꯝꯗꯨꯅ ꯏꯁꯦ ꯃꯥꯏꯔꯦꯟꯁꯦ ꯑꯣꯏꯅ ꯆꯝꯐꯨꯠ ꯐꯨꯠꯂꯣ ꯍꯣꯏ ꯃꯥ ꯅꯪꯕꯨ ꯀꯔꯤ ꯍꯥꯟꯅ ꯊꯣꯡꯉꯒꯦ ꯏꯔꯣꯝꯕꯁꯦ ꯍꯥꯟꯅ ꯐꯨꯠꯂꯒꯦ ꯇꯧꯕꯅꯦ ꯏꯃꯥ ꯂꯐꯨꯗꯤ ꯁꯣꯏꯔꯕ꯭ꯔꯣ ꯁꯣꯏꯗ꯭ꯔꯕꯗꯤ ꯏꯃꯥ ꯁꯣꯏꯕꯤꯔꯛꯑꯒꯦ ꯌꯥꯔꯅꯤ ꯏꯃꯥ ꯅꯃꯧ ꯑꯗꯨꯝ ꯇꯧꯖꯔꯒꯦ ꯌꯥꯔꯗ꯭ꯔꯅꯦ ꯌꯥꯔꯅꯤꯌꯦ ꯌꯥꯔꯅꯤ ꯍꯥꯏꯔꯕ ꯑꯗꯨꯗ ꯃꯄꯥꯟꯗ ꯑꯃꯨꯛ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯦꯝꯕꯤ ꯃꯥꯒꯤ ꯂꯩꯖꯕ ꯈꯔꯅ ꯅꯤꯡꯊꯤꯅ ꯁꯦꯠ ꯆꯥꯖꯔꯦ ꯌꯥꯝꯅ ꯀꯦꯗꯦ ꯌꯥꯝꯅ ꯀꯦꯕꯁꯤ ꯃꯍꯥꯛꯀꯤ ꯍꯩꯅꯕꯤ ꯑꯣꯏꯗꯦ ꯃꯄꯨꯔꯣꯏꯕꯁꯨ ꯂꯩꯔꯤ ꯄꯤꯕꯥꯇꯣꯟꯅ ꯍꯥꯏ ꯂꯦꯝꯕꯤ ꯅꯪꯕꯨ ꯅꯥꯆꯣꯝ ꯆꯤꯟꯅꯤ ꯀꯥꯏꯅ ꯌꯥꯝ ꯍꯥꯏꯈꯤꯗꯥꯏꯅꯦ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎ ꯀꯥꯎꯏ ꯉꯁꯥꯏ ꯍꯦꯛꯑꯒ ꯃꯄꯥꯟꯗ ꯑꯗꯨꯝ ꯊꯝꯃꯝꯃꯕꯅꯤ ꯅꯥꯆꯣꯝꯗꯨ ꯃꯆꯤꯟꯁꯤꯜꯂꯣ ꯍꯦꯟꯅ ꯐꯖꯅꯕ ꯂꯣꯏꯁꯤꯟꯕꯗꯤ ꯂꯣꯏꯔꯕꯅꯤ ꯇꯧꯔꯤꯁꯦ ꯂꯩꯗꯣ ꯑꯝꯇ ꯌꯦꯡꯉꯨꯒꯦ ꯑꯩ ꯇꯥꯟꯁꯨ ꯆꯥꯅ ꯑꯃ ꯍꯦꯛ ꯁꯥꯠꯇꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯍꯦꯛꯇ ꯆꯤꯜꯂꯒꯦꯅ ꯍꯦꯛꯑꯕꯅꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯏ ꯃꯥꯅ ꯉꯁꯥꯏ ꯊꯝꯂꯝꯕ ꯃꯐꯝ ꯑꯗꯨꯗ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯂꯩꯗꯨ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯅ ꯉꯁꯥꯏ ꯁꯤꯗ ꯊꯝꯃꯝꯕ ꯂꯩꯗꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯅ ꯂꯧꯈ꯭ꯔꯖꯥꯠꯅꯣ ꯀꯣꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯃꯛ ꯂꯩꯇ꯭ꯔꯦ ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯁꯨ ꯃꯃꯜ ꯑꯇꯥꯡꯕ ꯐꯤ ꯐꯅꯦꯛ ꯁꯅꯥ ꯂꯨꯄꯥ ꯁꯤꯕ ꯈꯣꯠꯄꯗꯨ ꯄꯨꯡꯂꯣꯏ ꯂꯣꯏꯔꯦ ꯅꯥꯄ ꯑꯗꯨꯗ ꯃꯥꯡꯒꯣꯜꯗ ꯂꯩꯔꯝꯕ ꯂꯩꯗꯨꯃ ꯆꯣꯝ ꯑꯗꯨ ꯊꯦꯠꯆꯤꯜꯂꯦ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯍꯪꯉꯤ ꯃꯈꯣꯏ ꯇꯥꯆꯧ ꯐꯖꯔꯕ꯭ꯔꯥ ꯌꯦꯡꯉꯣ ꯑꯩꯁꯦ ꯐꯖꯔꯦ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯅꯪꯅ ꯏꯍꯦꯟ ꯍꯦꯜꯂꯅꯤ ꯍꯣꯔꯦꯟ ꯍꯦꯟꯗ꯭ꯔꯗꯤ ꯀꯩꯅꯣ ꯃꯤꯉꯣꯟꯗꯒꯤ ꯍꯦꯟꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤ ꯑꯄꯥꯝꯕꯅꯤ ꯌꯥꯝꯅ ꯐꯖꯔꯦꯅꯦ ꯅꯥꯆꯣꯝ ꯃꯗꯨꯅ ꯀꯗꯥꯏꯗꯩꯅꯣ ꯃꯗꯨꯅ ꯅꯪꯕꯨ ꯐꯖꯕ ꯑꯃꯨꯛꯀ ꯍꯦꯟꯅ ꯍꯦꯜꯍꯜꯂꯤꯅꯦ ꯃꯈꯨꯠꯇꯨꯅ ꯅꯥꯆꯣꯝ ꯑꯗꯨꯗ ꯍꯥꯏꯐꯦꯠ ꯄꯥꯏꯗꯨꯅ ꯐꯖꯕꯅꯤ ꯃꯥꯡꯒꯣꯟꯗ ꯂꯩꯔꯝꯃꯤ ꯑꯗꯨꯗ ꯑꯩꯅ ꯆꯤꯟꯒꯦꯅ ꯂꯧꯁꯤꯜꯂꯛꯄ ꯌꯥꯝ ꯐꯖꯔꯦ ꯌꯥꯝ ꯐꯖꯔꯦ ꯑꯗꯨ ꯅꯪꯕꯨ ꯊꯦꯡꯗ꯭ꯔꯤꯕ꯭ꯔꯣ ꯑꯩꯅ ꯁꯠ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣꯗꯅ ꯆꯠꯂꯁꯤ ꯌꯨꯕꯤ ꯌꯥꯎꯕ ꯈꯥꯎꯁꯦ ꯁꯤꯃꯗꯤ ꯃꯈꯣꯏ ꯇꯥꯆꯧꯅ ꯄꯥꯏꯕꯤꯔꯛꯑꯣ ꯍꯣ ꯊꯣꯛꯑꯣ ꯄꯥꯏꯕꯤꯔꯛꯑꯒꯦ ꯄꯤꯕꯥꯇꯣꯟꯅ ꯍꯪꯉꯤ ꯂꯩꯔꯝꯗ꯭ꯔꯕꯣ ꯅꯪꯕꯣ ꯂꯩꯔꯝꯗ꯭ꯔꯦ ꯀꯅꯥꯅꯕꯨ ꯂꯧꯔꯤꯕꯅꯣ ꯈꯪꯗꯦ ꯂꯩꯔꯝꯗ꯭ꯔꯕꯗꯤ ꯌꯥꯔꯦꯗ ꯆꯤꯜꯂꯨꯔꯅꯨ ꯅꯥꯆꯣꯝ ꯆꯤꯟꯗ꯭ꯔꯕꯁꯨ ꯅꯪꯗꯤ ꯑꯗꯨꯝ ꯐꯖꯩ ꯑꯩꯅꯗꯤ ꯐꯖꯅ ꯆꯤꯟꯖꯒꯦ ꯀꯥꯏꯅ ꯈꯟꯖꯕꯅꯤ ꯍꯦꯛ ꯐꯪꯗꯦꯗ ꯍꯣꯏꯁꯦ ꯉꯥꯡꯗꯨꯅ ꯂꯩꯔꯅꯨ ꯑꯩ ꯅꯪꯕꯨ ꯊꯤꯟꯕꯤꯔꯝꯃꯒꯦ ꯐꯨꯔꯤꯠꯁꯤꯃꯇꯪ ꯂꯤꯠꯁꯤꯟꯈꯤꯒꯦꯀꯣ ꯑꯩꯗꯤ ꯂꯣꯏꯔꯕꯅꯤ ꯊꯣꯛꯄꯤꯔꯛꯑꯣꯀꯣ ꯍꯣ ꯊꯣꯛꯑꯝꯃꯣ ꯍꯤꯌꯥꯏꯅꯨꯁꯨ ꯃꯄꯥꯟꯗ ꯂꯩꯔꯦ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯗꯨꯅ ꯃꯈꯣꯏ ꯇꯥꯆꯧ ꯑꯗꯨꯗꯤ ꯆꯠꯂꯁꯤꯔꯥ ꯍꯣ ꯆꯠꯂꯁꯤ ꯂꯦꯝꯕꯤꯅ ꯃꯆꯦꯒꯤ ꯅꯥꯄꯗ ꯆꯤꯜꯂꯤꯕ ꯂꯩꯗꯨ ꯍꯦꯛ ꯎꯔꯗꯨꯅ ꯂꯥꯎꯔꯛꯏ ꯏꯆꯦ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ ꯀꯩꯗꯧꯔꯦ ꯑꯩꯅꯗꯤ ꯁꯤꯗ ꯊꯅꯝꯕ ꯅꯥꯆꯣꯝꯗꯣ ꯂꯩꯔꯝꯗ꯭ꯔꯦꯅ ꯈꯜꯂꯒ ꯏꯆꯦꯅ ꯍꯨꯔꯥꯟꯗꯨꯅ ꯂꯩꯔꯝꯃꯕꯣꯏꯔꯦ ꯍꯥꯏ ꯀꯩꯅꯣ ꯅꯪꯒꯤ ꯋꯥꯗꯣ ꯆꯨꯝꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ ꯍꯨꯔꯥꯟꯕ ꯀꯥꯏꯗꯤ ꯀꯩꯅꯣ ꯑꯩꯅ ꯊꯅꯝꯕ ꯄꯣꯠꯇꯣ ꯂꯣꯟꯅ ꯂꯧꯗꯨꯅ ꯂꯩꯔꯝꯂꯕꯗꯤ ꯍꯨꯔꯥꯟꯕꯅꯤ ꯍꯥꯏꯕꯗ ꯀꯌꯥꯝ ꯀꯥꯏꯔꯒꯦꯅꯦ ꯅꯥꯆꯣꯝꯁꯦ ꯅꯪꯅ ꯍꯦꯛꯇ ꯊꯅꯝꯂꯤꯕ ꯑꯣꯏꯔꯦ ꯑꯩꯗꯤ ꯈꯪꯉꯨꯗ꯭ꯔꯦꯗꯅ ꯑꯗꯨꯅ ꯆꯤꯜꯂꯨꯔꯦ ꯆꯤꯟꯗ꯭ꯔꯕꯁꯨ ꯌꯥꯏ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯦꯠꯂꯤꯕ ꯅꯥꯆꯣꯝ ꯑꯗꯨ ꯃꯈꯨꯠ ꯑꯇꯥ ꯄꯥꯏꯗꯨꯅ ꯂꯧꯊꯣꯛꯏ ꯃꯈꯥꯗ ꯐꯠ ꯂꯪꯊꯣꯛꯏ ꯁꯤ ꯑꯣꯏꯗꯤ ꯌꯥꯔꯕ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯦꯝꯕꯤꯅ ꯁꯥꯎꯅꯤꯡꯅ ꯏꯆꯦꯒꯤ ꯃꯑꯣꯡꯁꯦ ꯎꯁꯤꯠꯇꯕ ꯃꯥꯜꯂꯤ ꯍꯣ ꯆꯤꯟꯗ꯭ꯔꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯃꯈꯥ ꯇꯥꯔꯛꯑꯅꯨ ꯃꯈꯣꯏ ꯇꯥꯆꯧ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯑꯩꯒꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯍꯥꯞꯄꯤꯒꯗꯧꯕꯗꯣ ꯁꯅꯥꯒꯤ ꯂꯤꯛꯅꯤ ꯍꯥꯏꯕ ꯌꯥꯝ ꯌꯦꯡꯅꯤꯡꯉꯦ ꯍꯣꯔꯦꯟꯗꯤ ꯃꯤꯁꯤꯡꯁꯦ ꯂꯦꯟꯅꯒꯦ ꯈꯪꯅꯤ ꯂꯥꯛꯑꯣ
ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯊꯣꯛꯈꯤ ꯄꯤꯕꯥꯇꯣꯟꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯥꯒꯤ ꯅꯨꯄꯤꯗ ꯌꯦꯡꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯔꯦ ꯁꯛꯐꯝ ꯑꯃ ꯑꯣꯟꯗꯨꯅ ꯂꯩꯔꯝꯂꯤꯕꯗꯨꯅ ꯑꯩꯅꯗꯤ ꯅꯥꯆꯣꯝꯗꯣ ꯃꯥꯡꯈ꯭ꯔꯦꯅ ꯍꯥꯏꯔꯒ ꯅꯇꯩꯃꯁꯤꯅ ꯍꯨꯔꯥꯟꯗꯨꯅ ꯆꯤꯟꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯅ ꯍꯥꯏꯔꯨꯕꯗꯒꯤ ꯂꯩꯕꯥꯛ ꯃꯈꯥꯗ ꯍꯨꯟꯗꯣꯛꯇꯨꯅ ꯊꯅꯝꯃꯤꯁꯤꯅꯤ ꯀꯔꯤ ꯇꯧꯕꯒꯤ ꯑꯃꯨꯛ ꯍꯥꯏꯔꯨꯔꯤꯅꯣ ꯍꯥꯏꯇꯥꯝꯅꯤ ꯀꯩꯅꯣ ꯑꯩꯅ ꯍꯦꯛꯄꯅꯤ ꯅꯣꯏ ꯅꯇꯩꯃꯁꯦ ꯃꯥꯒꯤ ꯃꯁꯥꯗ ꯃꯤ ꯎꯁꯤꯠꯇꯕ ꯑꯃ ꯏꯌꯥꯎ ꯌꯥꯎꯔꯤ ꯃꯉꯛꯅ ꯃꯔꯣꯜ ꯑꯃ ꯍꯥꯏꯒꯠꯂꯤꯕ ꯍꯣ ꯃꯥꯟꯅꯕꯤꯔꯨꯅꯣ ꯃꯥꯟꯕꯨ ꯃꯥꯟꯅꯔꯕꯗꯤꯅꯦ ꯑꯗꯨꯝ ꯈꯠꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯈꯠꯅꯅꯕꯗꯤ ꯃꯥꯅ ꯑꯗꯨꯝ ꯁꯤꯜꯂꯦ ꯑꯩ ꯑꯣꯏꯕꯒꯤ ꯁꯨꯝ ꯍꯟꯕꯤꯔꯒ ꯂꯩꯕꯒꯤ ꯋꯥꯅꯤ ꯀꯅꯥꯒꯨꯝꯕꯤ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯝꯂꯕꯗꯤꯅꯦ ꯅꯍꯥꯟꯅ ꯃꯁꯝ ꯐꯣꯏꯅꯕ ꯁꯣꯏꯗ꯭ꯔꯕꯅꯤ ꯍꯣꯏꯁꯦ ꯌꯥꯔꯦ ꯉꯥꯡꯉꯅꯨ ꯇꯧꯍꯩ ꯈꯪꯗꯦ ꯇꯧꯍꯩꯗꯤ ꯈꯪꯗꯦ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯃꯌꯨꯝꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯣꯝꯗꯅ ꯂꯩꯃꯍꯜꯅ ꯃꯆꯥ ꯑꯅꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯕꯒꯗꯤ ꯃꯆꯥ ꯑꯅꯤꯁꯨ ꯂꯥꯛꯂꯦ ꯃꯃꯥꯛ ꯑꯅꯤꯁꯨ ꯃꯆꯥꯅꯨꯄꯤꯕꯨ ꯊꯤꯜꯂꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯉꯥꯟꯕꯤꯒ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯍꯔꯥꯎꯖꯩ ꯂꯦꯝꯕꯤꯅ ꯍꯥꯏ ꯏꯆꯦ ꯅꯪꯗꯤ ꯅꯌꯨꯝ ꯄꯥꯟꯕꯗꯒꯤ ꯌꯥꯝ ꯐꯖꯔꯝꯃꯤ ꯀꯨꯆꯨꯒꯥꯗꯣ ꯌꯥꯝ ꯉꯧꯊꯣꯛꯑꯝꯃꯤ ꯍꯣ ꯅꯈꯣꯏ ꯅꯇꯩꯅꯅꯦ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯗꯤꯌꯦ ꯑꯩꯗꯤ ꯏꯁ ꯌꯥꯝ ꯂꯨꯅ ꯇꯧꯈꯤꯕꯒꯤ ꯋꯥꯅꯤꯅꯦ ꯍꯣ ꯈꯔꯗꯤ ꯂꯨꯅ ꯇꯧꯔꯦ ꯀꯂꯛꯆꯩꯌꯦ ꯊꯕꯥꯇꯣꯟꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯆꯜ ꯅꯨꯄꯤ ꯑꯅꯤꯕꯨ ꯎꯕꯗ ꯍꯔꯥꯎꯖꯩ ꯅꯈꯣꯏ ꯑꯅꯤ ꯂꯥꯛꯑꯝꯃꯦꯗꯅ ꯑꯧ ꯏꯅꯝꯃ ꯂꯥꯛꯑꯦ ꯑꯗꯣ ꯏꯅꯝꯃꯗꯤ ꯆꯥꯛꯀꯧꯕ ꯆꯠꯂꯣꯏꯗ꯭ꯔꯣ ꯍꯧꯖꯤꯛꯐꯥꯎ ꯀꯩꯝꯇ ꯂꯣꯏꯁꯤꯟꯗ꯭ꯔꯤꯁꯤꯕꯨ ꯀꯩꯒꯤꯅꯣ ꯋꯥꯐꯝꯁꯤ ꯇꯥꯕꯗ ꯊꯕꯥꯇꯣꯟ ꯃꯥꯒꯤ ꯃꯕꯨꯛꯅꯤꯡ ꯈꯪꯅꯨꯡ ꯅꯨꯡꯁꯤꯖꯩ ꯑꯁꯨꯝꯅ ꯈꯨꯝꯃꯤ ꯏꯅꯝꯃꯗꯤ ꯆꯠꯂꯔꯣꯏꯌꯦ ꯑꯦ ꯀꯩꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯑꯝꯗ꯭ꯔꯣ ꯅꯅꯝꯃꯒꯤꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯩꯒꯤꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯏꯗ ꯅꯈꯣꯏ ꯃꯌꯥꯝꯒ ꯎꯅꯕ ꯑꯁꯤꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯔꯤ ꯏꯅꯝꯃꯅ ꯏꯟꯁꯥꯡ ꯃꯊꯦꯜꯒ ꯌꯥꯝꯅ ꯂꯥꯡꯂꯤꯕꯖꯥꯠꯅꯤ ꯏꯃꯨꯡꯗ ꯆꯪꯉꯁꯤ ꯅꯐꯤꯒꯥꯗꯣ ꯍꯣꯡꯗꯣꯛꯎꯔꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯉꯥꯟꯕꯤꯒ ꯂꯦꯝꯕꯤꯒꯁꯨ ꯃꯅꯝꯃꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ ꯃꯈꯣꯏꯅ ꯍꯥꯏꯅꯩ ꯂꯦꯝꯕꯤ ꯏꯅꯝꯃꯒꯤ ꯃꯇꯧꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯃꯥꯁꯨ ꯆꯠꯅꯤꯡꯉꯝꯒꯅꯤꯀꯣ ꯑꯗꯨꯅꯤ ꯏꯆꯦ ꯃꯥꯁꯨ ꯅꯤꯡꯉꯣꯜꯅꯤ ꯑꯩꯈꯣꯏꯒꯨꯝꯅ ꯃꯥꯁꯨ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯆꯠꯅꯤꯡꯂꯝꯒꯅꯤꯀꯣ ꯆꯠꯅꯤꯡꯉꯝꯒꯅꯤ ꯂꯩꯃꯍꯜꯅ ꯍꯥꯏ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯖꯔꯕ ꯅꯅꯝꯃꯅꯤ ꯅꯈꯣꯏꯁꯨꯅꯦ ꯅꯅꯝꯃꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯔꯣꯏꯗꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯗꯕ ꯋꯥꯒ ꯍꯥꯏꯒꯅꯨꯀꯣ ꯍꯣꯏ ꯃꯥ ꯐꯔꯦ ꯏꯃꯨꯡꯗ ꯆꯪꯉꯨ ꯅꯐꯤ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎꯔꯣ ꯃꯈꯣꯏ ꯄꯨꯟꯅ ꯏꯃꯨꯡꯗ ꯆꯪꯈꯤ ꯂꯦꯝꯕꯤꯅ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯤ ꯍꯣ ꯃꯥꯒꯤ ꯀꯥꯗ ꯂꯩꯔꯝꯒꯅꯤ ꯄꯩꯊꯣꯛꯏꯕꯅꯤ ꯀꯟꯅ ꯑꯦ ꯀꯩꯒꯤ ꯃꯥꯗꯤ ꯍꯣ ꯉꯥ ꯆꯥꯅꯤꯡꯗꯦ ꯌꯦꯟ ꯆꯥꯒꯦꯌꯦ ꯑꯩꯅ ꯇꯧꯅꯨ ꯍꯥꯏꯕ ꯂꯦꯝꯕꯤꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯍꯩꯃꯥ ꯊꯣꯏꯕꯤ ꯏꯆꯦ ꯍꯣꯏ ꯂꯥꯛꯑꯦ ꯀꯩꯒꯤꯅꯣ ꯅꯪ ꯊꯣꯔꯛꯇ꯭ꯔꯤꯗꯤ ꯊꯣꯏꯕꯤ ꯇꯨꯃꯤꯟꯅ ꯂꯩ ꯂꯦꯝꯕꯤꯅ ꯋꯥ ꯃꯈꯥ ꯇꯥꯏ ꯂꯥꯛꯑꯣ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯅꯨꯀꯣ ꯍꯣꯔꯦꯟ ꯏꯆꯦ ꯆꯠꯂꯝꯗꯥꯏꯗꯅꯦ ꯅꯪꯒꯤ ꯁꯦꯜ ꯄꯤꯔꯝꯗꯣꯏꯅꯤ ꯅꯆꯦ ꯍꯟꯗꯁꯨ ꯍꯥꯏꯒꯦ ꯂꯥꯛꯑꯣ ꯑꯁꯨꯝ ꯍꯥꯏꯅ ꯊꯦꯝꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯕꯨ ꯄꯨꯊꯣꯛꯏ ꯈꯣꯝꯕꯁꯨ ꯍꯔꯥꯎꯖꯩ ꯊꯕꯥꯇꯣꯟꯁꯨ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯃꯤꯅꯣꯛ ꯅꯣꯛꯁꯤꯟꯅꯗꯨꯅ ꯏꯃꯥ ꯆꯥꯛꯁꯦ ꯆꯥꯅꯅꯕ ꯇꯧꯔꯁꯤ ꯊꯦꯡꯅ ꯆꯥꯔꯗꯤ ꯅꯨꯡꯉꯥꯏꯔꯔꯣꯏ ꯂꯩꯃꯍꯜꯅ ꯃꯆꯥ ꯑꯅꯤꯗ ꯅꯅꯝꯃꯅ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯔꯤꯌꯦ ꯏꯃꯥ ꯑꯩꯗꯤ ꯆꯥꯛ ꯂꯥꯝꯕꯅ ꯂꯣꯏꯔꯕꯅꯤ ꯂꯥꯛꯑꯣ ꯆꯥꯔꯁꯤ ꯑꯗꯨꯗꯤ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯦ ꯈꯣꯝꯕꯅ ꯃꯇꯥꯏ ꯑꯣꯏꯅ ꯐꯝꯗꯨꯅ ꯆꯥꯛ ꯆꯥꯕ ꯍꯧꯋꯤ ꯊꯕꯥꯇꯣꯟꯗꯤ ꯆꯥꯗꯦ ꯉꯥꯟꯕꯤꯅ ꯍꯥꯏ ꯏꯅꯝꯃ ꯄꯨꯟꯅ ꯆꯥꯔꯁꯤ ꯐꯝꯊꯔꯛꯑꯣ ꯅꯈꯣꯏ ꯆꯥꯔꯣ ꯏꯅꯝꯃꯅꯦ ꯑꯋꯥꯠ ꯑꯄꯥ ꯌꯦꯡꯉꯛꯀꯦ ꯌꯥꯅꯤ ꯄꯨꯟꯅ ꯆꯥꯃꯤꯟꯅꯒꯗꯕꯅꯤ ꯐꯝꯊꯔꯛꯑꯣꯁꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯝꯃꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯆꯤꯡꯊꯩ ꯊꯕꯥꯇꯣꯟꯁꯨ ꯆꯥꯕ ꯇꯥꯏ ꯂꯦꯝꯕꯤꯗꯤ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯏꯅꯝꯃꯒꯤ ꯆꯒꯦꯝ ꯄꯣꯝꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ ꯉꯥ ꯊꯣꯡꯕꯗꯒꯤꯗꯤ ꯆꯒꯦꯝ ꯄꯣꯝꯕꯁꯤꯅ ꯍꯦꯟꯅꯕꯨ ꯍꯥꯎꯔꯦ ꯆꯥꯋꯣ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯁꯨꯝ ꯇꯧꯅ ꯅꯤꯡꯉꯣꯜꯁꯤꯡꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯄꯥꯝꯗ ꯂꯥꯛꯇꯨꯅ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯃꯆꯜꯁꯤꯡ ꯃꯃꯥ ꯃꯄꯥꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯩ ꯁꯣꯝꯗꯅ ꯇꯥꯃꯨꯗꯨ ꯀꯕꯣꯛꯂꯩ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯃꯥꯁꯨ ꯃꯄꯥꯝꯗ ꯆꯥꯛꯀꯧꯕ ꯂꯥꯛꯂꯤꯕꯅꯤ ꯃꯇꯥ ꯊꯕꯥꯇꯣꯟꯁꯨ ꯂꯥꯛꯂꯝꯒꯅꯤ ꯍꯥꯏꯗꯨꯅ ꯎꯅꯕ ꯂꯥꯛꯂꯤꯕꯅꯤ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯇꯨꯅ ꯀꯧꯏ ꯂꯥꯡꯂꯦꯟ ꯏꯟꯗꯣꯝꯆꯥ ꯂꯥꯡꯂꯦꯟꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ ꯃꯆꯦꯕꯨ ꯎꯕꯗ ꯏꯆꯦ ꯅꯪ ꯂꯥꯛꯏꯔꯣ ꯀꯥꯔꯛꯑꯣ ꯂꯥꯛꯏꯅꯤ ꯅꯈꯣꯏ ꯆꯦꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯄ ꯅꯠꯇ꯭ꯔꯣ ꯃꯥꯒ ꯎꯅꯒꯦꯅ ꯂꯥꯛꯏꯅꯤ ꯏꯆꯦ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯥꯛꯇ꯭ꯔꯤ ꯀꯔꯤꯒꯤ ꯃꯃꯥꯡ ꯆꯍꯤꯗꯁꯨ ꯂꯥꯛꯈꯤꯗꯦ ꯃꯍꯥꯛꯇꯤ ꯏꯃꯥꯅ ꯃꯥꯕꯨ ꯆꯥꯛꯀꯧꯕꯤꯗ꯭ꯔꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯁꯨ ꯏꯃꯥꯅ ꯌꯥꯗ꯭ꯔꯤ
ꯆꯥꯛꯀꯧꯕꯤꯗ꯭ꯔꯦ ꯍꯥꯏꯕ? ꯍꯣꯏ ꯏꯆꯦ. ꯏꯆꯦ, ꯅꯪꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯆꯦꯗꯨꯁꯨ ꯆꯥꯛꯀꯧꯕ ꯂꯥꯛꯑꯝꯃꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤꯀꯣ. ꯂꯥꯡꯂꯦꯟ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝ ꯐꯠꯇꯦ. ꯃꯥꯅ ꯏꯆꯦꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯦ. ꯏꯆꯦꯗꯣ ꯑꯥꯗ ꯃꯕꯨꯛꯅꯤꯡ ꯀꯌꯥꯝ ꯅꯨꯡꯁꯤꯔꯝꯒꯅꯤ. ꯃꯍꯥꯛꯁꯨ ꯀꯨꯝ ꯑꯃꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯦ ꯆꯠꯅꯤꯡꯉꯝꯒꯅꯤꯀꯣ. ꯅꯤꯉꯣꯜ ꯈꯨꯗꯤꯡꯃꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯏꯍꯨꯜ ꯑꯗꯨꯕꯨ ꯅꯆꯦꯒꯤ ꯊꯃꯣꯏꯗꯁꯨ ꯐꯥꯎꯔꯝꯒꯅꯤ. ꯑꯗꯨꯕꯨ ꯃꯔꯥꯏꯕꯛ ꯊꯤꯕꯤ ꯑꯣꯏꯔꯨꯕꯅ ꯃꯍꯥꯛꯇꯤ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯇꯤꯟꯕ ꯐꯪꯗ꯭ꯔꯦ. ꯏꯆꯦ, ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤ. ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯑꯩ ꯌꯥꯝ ꯁꯥꯎꯅꯤꯡꯉꯤ. ꯐꯔꯦ, ꯅꯆꯦꯁꯨ ꯂꯥꯛꯇ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯒꯦ. ꯀꯣꯟꯅ ꯑꯃꯨꯛ ꯂꯥꯛꯀꯦ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯇꯥꯃꯣ ꯆꯠꯈ꯭ꯔꯦ. ꯂꯥꯡꯂꯦꯟ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯁꯤꯟꯊꯔꯛꯇꯨꯅ ꯀꯞꯆꯩ. ꯏꯆꯦ, ꯅꯪꯁꯨ ꯆꯥꯛꯀꯧꯕ ꯆꯠꯅꯤꯡꯉꯝꯒꯅꯤꯀꯣ. ꯑꯗꯨꯕꯨ ꯅꯪꯗꯤ ꯐꯪꯗ꯭ꯔꯦꯀꯣ. ꯑꯁꯨꯝꯅ ꯄꯨꯡꯖꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ. ꯉꯥꯟꯕꯤꯒ ꯂꯦꯝꯕꯤꯒꯁꯨ ꯆꯠꯄ ꯌꯥꯕꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ. ꯂꯥꯛꯄꯗ ꯁꯦꯠ ꯆꯥꯔꯛꯄ ꯃꯐꯤꯁꯤꯡ ꯑꯗꯨ ꯁꯦꯠꯇꯨꯅ ꯂꯩꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯖꯅ ꯐꯝꯗꯨꯅ ꯂꯩꯔꯦ. ꯅꯥꯀꯜꯗꯅ ꯂꯩꯃꯍꯜꯒ ꯂꯥꯡꯂꯦꯟꯒꯁꯨ ꯂꯩꯔꯦ. ꯈꯣꯝꯕꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯧꯋꯦ. ꯊꯕꯥ, ꯅꯪꯅ ꯊꯝꯖꯤꯟꯈꯤꯕ ꯅꯆꯜꯁꯤꯡꯗ ꯄꯤꯅꯤ ꯍꯥꯏꯕꯗꯨ ꯄꯨꯊꯣꯔꯛꯑꯣꯗꯅ, ꯉꯥꯏꯗꯨꯅ ꯂꯩꯔꯦ. ꯊꯕꯥꯇꯣꯟꯁꯨ ꯃꯗꯨꯕꯨ ꯄꯥꯏꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯨꯅ ꯊꯣꯔꯛꯏ. ꯃꯈꯣꯏ ꯇꯥꯆꯧ ꯁꯤꯗ ꯂꯩꯔꯦ. ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯃꯆꯜ ꯑꯅꯤꯗ ꯍꯥꯏ. ꯇꯥꯆꯧꯒ ꯅꯅꯝꯃꯒꯅꯅꯦ, ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃꯃꯝ ꯍꯥꯞꯄꯤꯔꯕꯅꯤ. ꯃꯆꯨꯒꯁꯦ ꯆꯞ ꯃꯥꯟꯅꯔꯕꯅꯤ. ꯑꯃ ꯍꯦꯛꯇ ꯄꯤꯔꯒꯦꯀꯣ. ꯍꯣꯏ ꯇꯥꯆꯧ. ꯃꯊꯪ ꯆꯍꯤꯗꯁꯨ ꯃꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯅ ꯍꯥꯞꯄ ꯉꯝꯕ ꯑꯣꯏꯒꯦꯀꯣ. ꯇꯥꯆꯧꯈꯣꯏꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯕ ꯑꯣꯏꯌꯨ. ꯑꯗꯨꯒ ꯇꯥꯆꯧ, ꯅꯆꯜ ꯑꯩꯈꯣꯏꯕꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯁꯨꯝꯅ ꯍꯔꯥꯎꯅ ꯆꯥꯛꯀꯧꯕꯤꯌꯨꯀꯣ. ꯀꯧꯒꯗꯧꯔꯤꯕꯅꯤ. ꯆꯠꯂꯝꯗꯥꯏꯒꯤ ꯃꯤꯀꯨꯞ ꯌꯧꯔꯛꯄ ꯑꯁꯤꯗ ꯉꯥꯟꯕꯤꯒ ꯂꯦꯝꯕꯤꯒ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯂꯦ. ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯂꯦ. ꯂꯩꯃꯍꯜꯅ ꯃꯆꯥ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯔꯗꯨꯅ ꯍꯥꯏ. ꯀꯔꯤꯒꯤꯅꯣ? ꯅꯤꯉꯣꯜꯅ ꯃꯄꯥꯝꯗ ꯂꯥꯛꯂꯒꯅꯦ ꯄꯤ ꯇꯥꯍꯩꯗꯦ. ꯑꯗꯨꯝꯅ ꯇꯧꯒꯅꯨꯀꯣ. ꯅꯄꯤ ꯏꯔꯥ ꯆꯦꯜꯂꯤꯕꯗꯣ ꯑꯗꯨꯝꯅ ꯇꯧꯒꯅꯨ, ꯐꯠꯇꯦ. ꯀꯞꯀꯅꯨꯀꯣ. ꯊꯕꯥꯇꯣꯟꯅ ꯑꯃꯨꯛ ꯍꯥꯏ. ꯀꯔꯤꯒꯤ ꯅꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯤꯕ? ꯀꯞꯍꯩꯗꯦꯁꯦ. ꯇꯟꯖꯥ ꯆꯥꯅ ꯉꯥꯟꯕꯤꯒꯤ ꯅꯨꯄꯥꯒ ꯄꯤꯕꯥꯇꯣꯟꯒꯁꯨ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯂꯧꯕ ꯂꯥꯛꯏ. ꯃꯈꯣꯏ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯦ. ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯆꯠꯅꯈ꯭ꯔꯦ. ꯂꯩꯃꯍꯜ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕ ꯑꯗꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ. ꯁꯣꯝꯗꯅ ꯍꯤꯌꯥꯏꯅꯨꯗꯤ ꯃꯄꯥꯝꯗꯒꯤ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯄꯨꯔꯛꯄ ꯑꯗꯨ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯁꯤꯖꯤꯟꯈ꯭ꯔꯦ. ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏ. ꯃꯈꯣꯏ ꯇꯥꯆꯧ, ꯐꯖꯗ꯭ꯔꯥ? ꯌꯦꯡꯉꯨ ꯌꯦꯡꯉꯣ ꯍꯥꯏꯕ. ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕ ꯍꯥꯏꯕꯗꯣ ꯊꯣꯛꯏ. ꯏꯃꯥꯒ ꯄꯥꯕꯨꯡꯒꯅꯅꯦ ꯃꯆꯥ ꯑꯩꯒꯤ ꯑꯅꯤꯡꯕꯁꯦ ꯑꯣꯟꯊꯣꯛꯅ ꯈꯪꯈ꯭ꯔꯕ. ꯐꯖꯩ, ꯌꯥꯝ ꯐꯖꯩ. ꯃꯄꯥꯟ ꯊꯣꯛꯑꯒ ꯃꯤꯡꯁꯦꯜ ꯑꯝꯇ ꯌꯦꯡꯉꯨꯈꯤꯒꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯜꯗ ꯊꯣꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯡꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯖꯩ. ꯐꯖꯩ, ꯌꯥꯝ ꯐꯖꯈ꯭ꯔꯦ. ꯄꯤꯕꯥꯇꯣꯟꯒ ꯂꯦꯝꯕꯤꯒꯁꯨ ꯆꯪꯂꯛꯏ. ꯂꯦꯝꯕꯤ ꯎꯕꯗ ꯃꯥꯅ ꯍꯪꯉꯤ. ꯏꯅꯥꯎ, ꯅꯪ ꯍꯜꯂꯛꯑꯕꯣ? ꯆꯥꯛꯀꯧꯕꯒꯤ ꯀꯔꯤꯕꯨ ꯍꯥꯄꯛꯑꯒꯦ? ꯏꯆꯦ, ꯐꯅꯦꯛ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯑꯃ ꯍꯥꯞꯄꯛꯏ. ꯑꯦ, ꯊꯨꯠ ꯂꯥꯎꯕ ꯐꯅꯦꯛꯇꯣ ꯍꯥꯞꯄꯤꯕ? ꯅꯪꯁꯨ ꯂꯨꯍꯣꯡꯂꯛꯄ ꯀꯨꯏꯗ꯭ꯔꯤ. ꯊꯝꯕꯥꯜ ꯂꯩꯈꯣꯛꯇꯤ ꯅꯪꯒꯤꯁꯨ ꯂꯩꯔꯝꯒꯅꯤꯅ. ꯀꯩꯀꯥꯟꯗꯕꯗ ꯑꯃꯨꯛ ꯍꯥꯞꯅꯩꯕ. ꯏꯆꯦꯒꯤꯗꯤꯅꯦ ꯁꯅꯥꯒꯤ ꯂꯤꯛ ꯑꯃ ꯍꯥꯞꯄꯛꯏ. ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯏ. ꯁꯤꯅꯤ ꯐꯖꯗ꯭ꯔꯥ ꯑꯩꯅ ꯁꯤꯔꯤꯁꯦ? ꯑꯩꯗꯤ ꯐꯖꯕꯅ ꯉꯥꯎꯔꯦ. ꯑꯩꯅ ꯍꯦꯛ ꯄꯥꯝꯕ ꯍꯥꯏꯕꯗꯨ ꯊꯣꯛꯂꯦ. ꯐꯖꯗ꯭ꯔꯥꯕ? ꯂꯦꯝꯕꯤꯁꯨ ꯈꯨꯝꯗꯕ ꯌꯥꯗ꯭ꯔꯗꯧꯅ. ꯑꯧ, ꯌꯥꯝ ꯐꯖꯩꯌꯦ ꯏꯆꯦ. ꯑꯗꯨꯅꯦꯕ, ꯐꯖꯕꯅꯦꯕ. ꯑꯩꯈꯣꯏꯗꯤ ꯑꯔꯪ ꯑꯔꯥꯛꯇ ꯀꯩꯁꯨ ꯃꯤꯇꯥꯖꯗꯦ. ꯁꯤ ꯐꯥꯎꯕꯗ ꯑꯩꯅ ꯇꯥꯆꯧꯗ ꯍꯥꯞꯄꯤꯔꯅꯣ ꯍꯥꯏꯕꯅꯤ. ꯇꯥꯆꯧꯅ ꯌꯥꯃꯟꯗ꯭ꯔꯗꯨꯅ ꯂꯧꯔꯛꯑꯕ. ꯑꯩꯈꯣই ꯄꯨꯟꯅ ꯆꯥꯛ ꯆꯔꯥ ꯑꯃꯗꯤ ꯍꯥꯎꯅ ꯆꯥꯃꯤꯟꯅꯔꯛꯑꯦ. ꯃꯗꯨ ꯃꯉꯥꯏ. ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯏꯃꯨꯡ ꯆꯪꯈꯤ ꯍꯤꯌꯥꯏꯅꯨꯅ. ꯁꯛꯇꯥꯁꯤꯒ ꯊꯝꯕꯥꯜ ꯂꯩꯈꯣꯛ ꯀꯥꯏ ꯄꯥꯝꯖꯗꯦ. ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯑꯃꯨꯛ ꯌꯦꯡꯖꯩ. ꯃꯊꯟꯇ ꯃꯣꯃꯣꯟ ꯅꯣꯛꯆꯩ. ꯊꯕꯥꯇꯣꯟ ꯄꯨꯝꯅꯃꯛ ꯂꯣꯏꯈ꯭ꯔꯕꯗ ꯀꯅꯥꯁꯨ ꯎꯗꯕ ꯃꯐꯝ ꯑꯃꯗ ꯆꯪꯗꯨꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯅ ꯃꯍꯥꯛ ꯀꯞꯆꯩ. ꯏꯃꯥ, ꯅꯆꯥꯕꯨ ꯆꯥꯛꯀꯧꯕꯤꯅꯕ ꯂꯩꯇ꯭ꯔꯤ. ꯑꯁꯨꯛ ꯅꯨꯡꯉꯥꯏꯕ ꯅꯤꯉꯣꯜꯒꯤ ꯅꯨꯃꯤꯠꯁꯦ ꯅꯆꯥ ꯑꯩꯒꯤꯗꯤ ꯁꯔꯨꯛ ꯌꯥꯕ ꯐꯪꯗ꯭ꯔꯦ ꯏꯃꯥ. ꯑꯁꯨꯝꯅ ꯃꯇꯝꯁꯨ ꯍꯧꯖꯤꯟꯈꯤ. ꯆꯍꯤ ꯑꯁꯤꯃꯛꯇꯗ ꯊꯣꯏꯕꯤꯁꯨ ꯂꯨꯍꯣꯡꯂꯦ. ꯍꯟꯗꯛꯇꯤ ꯂꯩꯃꯍꯜꯒꯤ ꯏꯃꯨꯡꯁꯨ ꯈꯔ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ. ꯑꯗꯨꯕꯨ ꯃꯆꯥꯒꯤꯗꯃꯛ ꯇꯧꯗꯕ ꯌꯥꯗꯕꯅꯤꯅ ꯄꯨꯕ ꯂꯥꯡꯕ ꯇꯧꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯔꯦ. ꯄꯛꯅ ꯊꯤꯔꯤꯕꯁꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯈꯣꯝꯕꯗꯣ ꯃꯥꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯗ ꯊꯕꯛ ꯁꯨꯔꯤꯉꯩꯗ ꯎꯅ ꯃꯈꯣꯡꯗ ꯅꯜꯂꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡꯒꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯇꯨꯅ ꯃꯥꯏꯕ ꯃꯥꯏꯕꯤ ꯇꯧꯗꯨꯅ ꯀꯟꯅ ꯁꯝꯅꯔꯤ.
ꯃꯁꯤꯗꯁꯨ ꯁꯦꯜ ꯃꯌꯥꯝ ꯑꯃ ꯆꯪꯈ꯭ꯔꯦ꯫ ꯋꯥꯔꯤꯉꯩ ꯃꯊꯛꯇꯨꯗ ꯍꯦꯟꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯣꯝꯕ ꯐꯃꯨꯡꯗꯒꯤ ꯃꯆꯤ ꯂꯦꯡꯕ ꯉꯝꯗꯅ ꯂꯩꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥꯕꯨ ꯐꯖꯅ ꯇꯧꯖꯩ꯫ ꯆꯍꯤ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯄꯪꯀꯨꯏ ꯀꯨꯏꯁꯜꯂꯛꯇ꯭ꯔꯕꯅꯤꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯍꯜ ꯃꯤꯒꯤ ꯂꯧꯕꯨꯛꯇ ꯂꯧ ꯈꯥꯎꯕ ꯀꯨꯝꯂꯦ꯫ ꯅꯨꯃꯤꯠ ꯇꯥꯔꯝꯗꯥꯏ ꯑꯗꯨꯗ ꯃꯍꯥꯛ ꯃꯌꯨꯝꯗ ꯀꯥꯔꯛꯏ꯫ ꯃꯁꯥꯗꯨ ꯋꯥꯔꯗꯨꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩ꯫ ꯏꯃꯨꯡꯗꯒꯤ ꯊꯕꯥꯇꯣꯟꯁꯨ ꯊꯣꯛꯂꯛꯇꯨꯅ ꯍꯥꯏꯔꯦ, "ꯏꯃꯥ, ꯏꯁꯤꯡ ꯑꯁꯥꯕ ꯂꯨꯝꯃꯧꯔꯥ?" "ꯌꯥꯔꯅꯤꯗ, ꯄꯪꯏꯪ ꯏꯪꯕ ꯅꯠꯇꯦ, ꯖꯣꯝ ꯂꯥꯎꯅ ꯍꯦꯛꯇ ꯆꯥꯏꯊꯔꯨꯔꯒꯦ." "ꯑꯗꯣ ꯏꯃꯥ, ꯏꯃꯥꯅ ꯑꯁꯨꯝꯅ ꯊꯕꯛ ꯁꯨꯕ ꯆꯠꯄꯁꯦ ꯅꯃꯧ ꯌꯦꯡꯕ ꯉꯝꯗꯦ. ꯅꯃꯧ ꯑꯣꯏꯅ ꯊꯕꯛ ꯁꯨꯕ ꯆꯠꯆꯒꯦ." "ꯍꯩ, ꯀꯔꯤꯒꯤ ꯏꯃꯧꯅ ꯊꯕꯛ ꯁꯨꯕ ꯆꯠꯀꯗꯧꯔꯤꯕ? ꯏꯃꯥ ꯂꯩꯔꯤꯁꯤꯗꯤ." "ꯏꯃꯥ, ꯑꯗꯨꯒꯤ ꯁꯔꯨꯛꯅꯦ ꯌꯨꯝꯗ ꯂꯦꯡꯗꯅ ꯂꯩꯌꯨ. ꯅꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ ꯐꯖꯅ ꯇꯧ꯫ ꯍꯟꯗꯛꯇꯤ ꯃꯥꯁꯨꯅꯦ ꯃꯔꯥꯏꯕꯛ ꯀꯌꯥ ꯌꯥꯗꯦ. ꯃꯈꯣꯡꯒꯤ ꯁꯔꯨ ꯑꯗꯨ ꯇꯦꯛꯈꯤꯕꯅ ꯐꯅꯕ ꯍꯣꯠꯅꯕꯗ ꯃꯇꯝꯗꯤ ꯈꯔ ꯀꯨꯏꯅ ꯆꯪꯒꯅꯤ." "ꯃꯇꯝ ꯈꯔ ꯆꯪꯉꯁꯨ ꯐꯔꯛꯀꯗꯣꯏꯁꯤꯗꯤ ꯏꯃꯥ." "ꯍꯣꯏ ꯍꯣꯏ ꯍꯣꯏ, ꯐꯔꯦꯁꯦ. ꯏꯃꯥꯅꯦ ꯑꯃꯨꯛꯇ ꯍꯥꯟꯅ ꯆꯥꯏꯊꯔꯨꯈꯤꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯧꯒꯠꯈꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯊꯣꯡꯅꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯁꯨꯝꯅ ꯅꯣꯡꯃ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯕꯅ ꯀꯨꯝ ꯑꯁꯤꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕ ꯑꯗꯨꯁꯨ ꯀꯨꯏꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯃꯃꯥ ꯃꯆꯥ ꯃꯈꯣꯏ ꯋꯥ ꯇꯥꯅꯩ꯫ ꯂꯩꯃꯍꯜꯅ ꯍꯥꯏ, "ꯏꯕꯨꯡꯉꯣ, ꯀꯝꯗꯧꯁꯤꯒꯦ? ꯍꯟꯗꯛꯀꯤ ꯆꯍꯤ ꯑꯁꯤꯃ ꯆꯥꯛꯀꯧꯕ ꯂꯦꯞꯄꯁꯤ ꯍꯥꯏꯕ꯭ꯔꯣ?" ꯃꯁꯤꯗ ꯊꯕꯥꯇꯣꯟꯅ, "ꯏꯃꯥ, ꯀꯩꯒꯤ ꯆꯥꯛꯀꯧꯕ ꯂꯦꯞꯇꯣꯏꯅꯣ? ꯂꯦꯞꯀꯨꯝꯁꯤ. ꯏꯃꯨꯡ ꯑꯁꯤꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯆꯥꯛꯀꯧꯕ ꯉꯝꯒꯗ꯭ꯔꯅꯦ? ꯏꯃꯥꯗꯤ ꯊꯥꯖꯗꯦ." "ꯀꯔꯤꯒꯤ ꯉꯝꯗꯅꯤ ꯏꯃꯥ? ꯅꯃꯧ ꯂꯩꯔꯤ. ꯅꯃꯧꯒꯤ ꯁꯅꯥ ꯃꯆꯥ ꯑꯃꯁꯨ ꯂꯩ. ꯃꯁꯤ ꯀꯥꯏꯊꯣꯛꯑꯒ ꯃꯗꯨꯗꯒꯤ ꯐꯪꯉꯛꯄ ꯁꯦꯜ ꯑꯗꯨꯅ ꯆꯥꯅ ꯊꯛꯅꯅꯕ ꯁꯤꯜꯂꯁꯤ. ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯈꯨꯗꯣꯜ ꯄꯣꯠꯅ ꯑꯩꯒꯤ ꯂꯩꯔꯤꯕ ꯐꯤ ꯐꯅꯦꯛ ꯑꯁꯤꯗꯒꯤ ꯄꯤꯔꯁꯤ." ꯂꯩꯃꯍꯜ ꯃꯃꯧ ꯅꯨꯄꯤꯒꯤ ꯋꯥꯍꯩ ꯑꯗꯨ ꯇꯥꯕꯗ ꯍꯦꯟꯅ ꯃꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯖꯩ꯫ "ꯏꯃꯧ ꯏꯕꯦꯝꯃ, ꯅꯪꯒꯨꯝꯅ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯅꯨꯄꯤ ꯑꯁꯦ ꯑꯇꯥꯡꯕꯅꯤꯀꯣ." "ꯏꯃꯥ, ꯃꯈꯣꯏꯕꯨ ꯆꯥꯛꯀꯧꯗꯕ ꯌꯥꯗꯦ. ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯅ ꯀꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜ ꯆꯥꯛꯀꯧꯕꯗ ꯆꯥꯛꯀꯧꯕꯤꯗꯕꯒꯤ ꯃꯩꯆꯥꯛ ꯑꯗꯣ ꯏꯆꯜ ꯑꯍꯨꯝꯒꯤ ꯃꯐꯝꯗꯗꯤ ꯈꯛ ꯐꯪꯍꯟꯅꯤꯡꯗꯦ." ꯈꯣꯝꯕꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯈꯣꯝꯕꯅ ꯑꯃꯨꯛ, "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯌꯥꯗ꯭ꯔꯕꯅꯤꯅ ꯐꯔꯦ, ꯃꯈꯣꯏꯕꯨ ꯀꯧꯕꯤꯔꯁꯤ." "ꯑꯗꯨꯗꯤ ꯏꯃꯥ, ꯅꯆꯜꯁꯤꯡꯒꯤ ꯌꯨꯝꯗ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯆꯠꯂꯒꯦꯀꯣ." ꯑꯁꯨꯝꯅ ꯍꯥꯏꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯂꯩꯃꯍꯜꯅ ꯃꯆꯥꯅꯨꯄꯤ ꯑꯍꯜ ꯉꯥꯟꯕꯤꯒꯤ ꯃꯌꯨꯝꯗ ꯍꯥꯟꯅ ꯆꯠꯇꯨꯅ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯨꯗ ꯉꯥꯟꯕꯤꯅ ꯍꯥꯏ, "ꯏꯃꯥ, ꯌꯨꯝꯗꯣ ꯍꯟꯗꯛꯇꯤ ꯌꯥꯝꯅ ꯋꯥꯔꯦ. ꯇꯥꯆꯧꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯑꯩꯈꯣꯏ ꯑꯍꯨꯝꯕꯨ ꯑꯃꯨꯛ ꯆꯥꯛꯀꯧꯕ ꯍꯥꯏꯕꯁꯦ ꯍꯦꯟꯅ ꯋꯥꯅ ꯊꯣꯛꯀꯅꯤ. ꯀꯨꯝꯁꯤꯗꯤ ꯆꯥꯛꯀꯧꯕꯤꯔꯅꯨ. ꯃꯊꯪ ꯆꯍꯤꯗ ꯑꯣꯏꯅ ꯐꯖꯅ ꯀꯧꯕꯤꯔꯣ." "ꯍꯩ, ꯅꯅꯝꯃꯅ ꯌꯥꯗꯦꯅꯦ. ꯅꯈꯣꯏꯕꯨ ꯃꯥꯅ ꯉꯝꯅꯅꯕ ꯆꯥꯛꯀꯧꯕꯤꯒꯅꯤ ꯍꯥꯏ. ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯅꯥꯎ ꯑꯇꯣꯝꯕꯤ ꯊꯣꯏꯕꯤꯒꯤꯗꯤ ꯍꯟꯗꯛꯅ ꯑꯍꯥꯟꯕꯅꯤ." "ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ, ꯑꯩꯁꯨ ꯂꯥꯛꯑꯒꯦ. ꯑꯗꯣ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜ ꯄꯣꯠ ꯀꯥꯏꯗꯤ ꯑꯃꯠꯇ ꯇꯧꯕꯤꯔꯛꯑꯅꯨꯀꯣ. ꯍꯦꯛ ꯇꯧꯔꯝꯂꯕ ꯑꯩꯗꯤ ꯑꯝꯇ ꯂꯧꯔꯦ ꯍꯥꯏꯁꯤꯅꯤ." "ꯍꯩ, ꯈꯨꯗꯣꯜ ꯄꯣꯠ ꯃꯆꯥ ꯑꯃ ꯇꯝꯗ꯭ꯔꯕꯗꯤ ꯀꯔꯤꯅꯣ? ꯑꯗꯨ ꯑꯣꯏꯔꯁꯨ ꯇꯝꯕꯤꯔꯅꯨ." "ꯈꯪꯗꯦ ꯈꯪꯗꯦ, ꯉꯟꯇꯥꯅ ꯍꯦꯛ ꯂꯥꯛꯑꯣ. ꯅꯅꯝꯃꯅꯅꯦ ꯈꯧꯔꯥꯡꯅ ꯉꯥꯏꯔꯒ ꯂꯩꯔꯕꯅꯤ." "ꯐꯔꯦ ꯐꯔꯦ, ꯏꯃꯥ ꯑꯃꯨꯛ ꯆꯠꯈ꯭ꯔꯒꯦ. ꯅꯥꯎꯁꯤꯡꯒꯤꯗ ꯆꯪꯒꯗꯕ ꯋꯥꯠꯂꯤ." ꯂꯩꯃꯍꯜ ꯊꯣꯔꯛꯂꯦ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯂꯦꯝꯕꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯪ ꯂꯦꯝꯕꯤꯁꯨ ꯃꯆꯦ ꯉꯥꯟꯕꯤꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯑꯗꯨꯃꯛ ꯍꯥꯏꯔꯛꯏ꯫ "ꯏꯃꯥ, ꯏꯃꯥ ꯍꯣꯏꯅ ꯍꯦꯟꯅ ꯋꯥꯅꯅꯕꯅꯤ. ꯀꯨꯝꯁꯤꯗꯤ ꯇꯣꯛꯄꯤꯔꯣ. ꯃꯊꯪꯗ ꯐꯖꯅ ꯇꯧꯕꯤꯔꯣ." "ꯍꯩ, ꯇꯣꯛꯄ ꯌꯥꯗꯦ, ꯇꯣꯛꯄ ꯌꯥꯗꯦ. ꯀꯨꯝ ꯑꯃꯒꯤ ꯑꯃꯨꯛꯇꯪ ꯂꯥꯛꯄ ꯆꯥꯛꯀꯧꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤ ꯇꯣꯛꯀꯗꯧꯔꯤꯕꯅꯣ? ꯏꯃꯥ, ꯉꯟꯅ ꯂꯥꯛꯎꯀꯣ. ꯅꯅꯥꯎ ꯊꯣꯏꯕꯤꯒꯤꯗ ꯑꯃꯨꯛ ꯆꯠꯇꯨꯅ ꯍꯥꯏꯔꯒꯦ." ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯑꯃꯨꯛ ꯊꯣꯛꯈꯤ꯫ ꯑꯔꯣꯏꯕ ꯑꯣꯏꯅ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯃꯌꯨꯝꯗ ꯑꯃꯨꯛ ꯆꯠꯂꯝꯃꯤ꯫ ꯊꯣꯏꯕꯤꯁꯨ ꯂꯩꯔꯝꯃꯤ꯫ ꯃꯃꯥ ꯎꯕꯗ, "ꯏꯃꯥ, ꯂꯥꯛꯏꯔꯣ? ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏꯕ ꯂꯥꯛꯏ ꯅꯠꯇ꯭ꯔꯣ?" "ꯃꯥꯅꯤ ꯃꯥꯅꯤ. ꯅꯪꯒꯤ ꯇꯥꯆꯧꯁꯨ ꯆꯠꯄ ꯉꯝꯗꯗꯅ ꯂꯩꯔꯦꯗꯣ. ꯏꯃꯥꯅ ꯑꯣꯏꯅꯅꯦ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ. ꯑꯗꯣ ꯏꯃꯥ, ꯑꯩꯒꯤꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯄꯤꯌꯨꯀꯣ. ꯂꯨꯍꯣꯡꯕꯗꯁꯨ ꯍꯥꯞꯄꯤꯗꯦ. ꯆꯥꯛꯀꯧꯕꯗ ꯍꯥꯞꯍꯟꯒꯦ ꯍꯥꯏꯅ ꯈꯜꯂꯤꯅꯤ. ꯁꯣꯏꯕ ꯌꯥꯔꯣꯏꯀꯣ ꯏꯃꯥ." ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯩꯃꯍꯜ ꯈꯨꯝꯐꯝ ꯑꯃ ꯈꯪꯖꯗꯦ꯫ ꯊꯣꯏꯕꯤꯅ, "ꯀꯩꯅꯣ ꯏꯃꯥ ꯇꯨꯃꯤꯟ ꯂꯩꯗꯨꯕꯣ? ꯑꯩꯗꯤ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯁꯤꯅꯤ. ꯑꯩꯅ ꯆꯥꯛꯀꯧꯕ ꯂꯥꯛꯇꯣꯏꯕꯁꯦ ꯈꯨꯠ ꯁꯥ ꯏꯍꯥꯡ ꯍꯥꯡꯂꯒꯅꯤ." ꯈꯨꯝꯗꯕ ꯌꯥꯗꯗꯨꯅ ꯈꯨꯝꯃꯤ, "ꯍꯣꯏ ꯍꯣꯏ, ꯉꯟꯅ ꯂꯥꯛꯎꯀꯣ." "ꯍꯣꯏ ꯃꯥ." ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯩꯃꯍꯜ ꯃꯥꯡꯒꯣꯜꯗ ꯎꯡꯗꯨꯅ ꯐꯝꯂꯤ꯫ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯜꯂꯤꯕꯅꯤ꯫ ꯊꯕꯥꯇꯣꯟꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫
ꯃꯅꯦꯝꯒꯤ ꯃꯇꯧ ꯑꯗꯨꯗ ꯍꯪꯉꯤ꯫ ꯏꯃꯥ, ꯊꯦꯡꯉꯤ, ꯎꯪꯗꯨꯅ ꯑꯗꯨꯝ ꯂꯩꯔꯤꯕꯗꯨ ꯀꯩꯗꯧꯔꯒꯦ? ꯃꯈꯣꯏꯅꯕꯨ ꯀꯩꯀꯩ ꯍꯥꯞꯄꯣ ꯍꯥꯏꯔꯛꯑꯒꯦ? ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ꯫ ꯅꯆꯜ ꯑꯅꯤꯅꯗꯤ ꯀꯔꯤꯁꯨ ꯍꯥꯞꯄꯤꯒꯅꯨ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯊꯣꯏꯕꯤꯅꯗꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯍꯥꯞꯇꯕ ꯌꯥꯗꯦ ꯍꯥꯏꯅ ꯍꯥꯏꯔꯛꯏ꯫ ꯍꯥ? ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕ? ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯥꯒꯅꯤ? ꯃꯁꯤ ꯏꯃꯥꯅ ꯋꯥꯔꯤꯕꯁꯤ꯫ ꯏꯃꯥ, ꯀꯩꯁꯨ ꯋꯥꯕꯤꯒꯅꯨꯁꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯅꯦꯝꯒꯤ ꯃꯊꯃꯣꯏꯕꯨ ꯊꯦꯝꯖꯤꯟꯕꯤ꯫ ꯑꯁꯨꯝꯅ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯁꯤꯜꯂꯛꯂꯦ꯫ ꯊꯕꯥꯇꯣꯟꯁꯨ ꯀꯣꯏꯔꯥꯡ ꯂꯥꯡꯖꯩ꯫ ꯃꯆꯜꯁꯤꯡꯅ ꯂꯥꯛꯂꯒ ꯆꯥꯅꯅꯕꯅꯤ ꯍꯥꯏꯅ ꯁꯦꯝ ꯁꯥꯏ꯫ ꯉꯥꯟꯕꯤ, ꯂꯦꯝꯕꯤ, ꯊꯣꯏꯕꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯣꯏꯅ ꯊꯨꯡꯂꯔꯦ꯫ ꯊꯣꯏꯕꯤꯅ ꯃꯃꯥꯗ ꯍꯥꯟꯅ ꯍꯪꯉꯤ꯫ ꯏꯃꯥ, ꯑꯩꯒꯤ ꯈꯨꯗꯣꯞ ꯍꯥꯏꯕꯗꯣ ꯁꯥꯕꯤꯔꯕ ꯅꯠꯇ꯭ꯔꯣ? ꯂꯩꯃꯍꯜꯅ ꯇꯨꯃꯤꯟꯅ ꯂꯩ꯫ ꯑꯌꯨꯛꯀꯤ ꯆꯥꯛ ꯑꯗꯨ ꯅꯤꯉꯣꯜꯁꯤꯡꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ꯫ ꯉꯥꯟꯕꯤꯒ ꯂꯦꯝꯕꯤꯒꯗꯤ ꯃꯕꯨꯡꯒꯤ ꯑꯣꯏꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯃꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯖꯗꯦ꯫ ꯆꯥꯛ ꯆꯥꯕꯁꯨ ꯂꯣꯏꯔꯦ, ꯆꯠꯂꯝꯗꯥꯏ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯊꯕꯥꯇꯣꯟꯅ ꯃꯥꯒꯤ ꯎꯄꯨꯗꯒꯤ ꯐꯤ 3ꯈꯛ ꯈꯟꯗꯣꯛꯇꯨꯅ ꯄꯨꯊꯣꯛꯏ, ꯑꯗꯨꯒ ꯍꯥꯏ, ꯅꯈꯣꯏꯅꯦ ꯁꯤꯗꯒꯤ ꯑꯄꯥꯝꯕ ꯈꯜꯂꯨ꯫ ꯉꯥꯟꯕꯤꯅ, ꯏꯅꯝꯃ, ꯏꯅꯝꯃꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ? ꯃꯗꯣ ꯏꯅꯝꯃꯒꯤ ꯎꯄꯨꯗꯒꯤ ꯄꯨꯊꯣꯔꯛꯄ ꯅꯠꯇ꯭ꯔꯥ? ꯑꯩꯈꯣꯏ ꯃꯗꯨ ꯂꯧꯕ ꯉꯝꯖꯔꯣꯏ꯫ ꯏꯅꯝꯃꯅ ꯄꯤꯅꯤꯡꯗꯨꯅ ꯇꯧꯕꯅꯤ, ꯂꯧꯁꯤꯜꯂꯨ꯫ ꯏꯅꯝꯃ, ꯑꯩꯈꯣই ꯂꯧꯕ ꯉꯝꯃꯣꯏꯌꯦ꯫ ꯅꯈꯣꯏꯒꯤꯁꯦ ꯏꯅꯝꯃꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯤꯁꯦ ꯌꯥꯝꯗꯦ ꯍꯥꯏꯕꯒꯤꯔꯥ? ꯏꯅꯝꯃ, ꯊꯣꯏꯕꯤꯗꯤ ꯃꯥꯅ ꯅꯤꯡꯂꯤꯕ ꯑꯗꯨꯗ ꯍꯥꯏ꯫ ꯏꯅꯝꯃ, ꯑꯩꯗꯤ ꯏꯃꯥꯗ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯥꯎꯑꯣꯅ ꯍꯥꯏꯕꯗꯣ ꯁꯥꯔꯕ ꯅꯠꯇ꯭ꯔꯣ? ꯃꯁꯤꯗ ꯂꯦꯝꯕꯤꯅ, ꯊꯣꯏꯕꯤ, ꯅꯪꯅ ꯍꯥꯏꯗꯨꯕꯨ ꯀꯩꯅꯣ? ꯑꯩꯒꯤꯗꯤ ꯏꯃꯥꯗꯅ ꯍꯥꯟꯅ ꯑꯩꯒꯤ ꯑꯄꯥꯝꯕ ꯍꯥꯏꯈ꯭ꯔꯕꯅꯤ꯫ ꯅꯪꯕꯨ ꯉꯥꯎꯔꯕꯣ? ꯍꯧꯖꯤꯛ ꯏꯃꯨꯡ ꯑꯁꯤꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯅꯪ ꯈꯪꯗꯕ ꯅꯠꯇ꯭ꯔꯣ? ꯊꯕꯥꯇꯣꯟ ꯏꯃꯨꯡꯗ ꯁꯠ ꯆꯪꯈꯤ꯫ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯂꯩꯖꯕ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ, ꯁꯤꯅ ꯅꯪꯒꯤ ꯂꯧꯁꯤꯜꯂꯣ꯫ ꯊꯣꯏꯕꯤ ꯃꯗꯨꯕꯨ ꯂꯧꯗꯨꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯃꯕꯨꯛꯅꯤꯡꯗ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ꯫ ꯃꯅꯝꯃꯗ ꯌꯦꯡꯗꯨꯅ, ꯏꯅꯝꯃ, ꯁꯤꯗꯤ ꯏꯅꯝꯃꯒꯤ ꯈꯨꯗꯣꯞꯇꯨꯅꯤꯅ? ꯃꯥꯅꯤ, ꯏꯅꯝꯃꯅ ꯑꯃꯨꯛ ꯅꯪꯉꯣꯟꯗ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯄꯣꯠ ꯑꯣꯏꯅ ꯄꯤꯔꯕꯅꯤ, ꯂꯧꯁꯤꯜꯂꯣ꯫ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯅꯤꯗ ꯄꯤꯔꯥ ꯆꯦꯜꯂꯛꯏ꯫ ꯏꯅꯝꯃ, ꯑꯩ ꯃꯁꯤ ꯂꯧꯕ ꯉꯝꯃꯣꯏ꯫ ꯑꯩ ꯂꯧꯕ ꯉꯝꯃꯣꯏ꯫ ꯀꯔꯤꯒꯤꯅꯣ ꯀꯞꯂꯤꯕꯕꯣ? ꯂꯧꯁꯤꯜꯂꯨꯁꯤ꯫ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯀꯌꯥꯗ ꯊꯦꯜꯂꯨꯔꯕꯅꯣ? ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯅ ꯑꯊꯣꯏꯕ ꯈꯨꯗꯣꯜꯄꯣꯠꯅꯤ ꯍꯥꯏꯕꯁꯦ ꯅꯆꯜꯅ ꯈꯪꯂꯨꯅꯤ꯫ ꯅꯆꯜ ꯀꯩꯁꯨ ꯄꯥꯝꯗꯦ꯫ ꯊꯣꯏꯕꯤ ꯃꯅꯝꯃꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯊꯃꯣꯏ ꯑꯗꯨ ꯎꯕꯗ ꯃꯊꯟꯇꯅ ꯋꯥꯈꯜ ꯇꯥꯖꯔꯛꯂꯦ꯫ ꯆꯥꯛꯀꯧꯕꯒꯤ ꯈꯨꯗꯣꯜꯅꯤ ꯍꯥꯏꯅ ꯃꯅꯝꯃꯅ ꯄꯤꯕ ꯈꯨꯗꯣꯜꯄꯣꯠ ꯑꯗꯨ ꯂꯧꯗꯕ ꯌꯥꯗ꯭ꯔꯗꯨꯅ ꯂꯧꯔꯦ꯫ ꯃꯈꯣꯏꯒꯤ ꯇꯥꯆꯧꯗ ꯄꯨꯟꯅ ꯍꯥꯏ, ꯇꯥꯆꯧ, ꯉꯁꯤꯗꯒꯤ ꯇꯥꯆꯧꯒꯤ ꯑꯅꯥꯕꯁꯦ ꯊꯨꯅ ꯐꯕ ꯑꯣꯏꯔꯣꯀꯣ꯫ ꯅꯤꯉꯣꯜꯁꯤꯡꯅ ꯕꯣꯔ ꯄꯤꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯊꯕꯥꯇꯣꯟ ꯃꯆꯜꯁꯤꯡꯅ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯥꯏꯊꯣꯡꯗ ꯃꯣꯃꯣꯟ ꯅꯣꯛꯆꯍꯧꯏ꯫